Good afternoon, ma'am. Khambatoibi Serengi part ahum khaktani ko hindi akoida madusu matang haitare ko tangkak haitare tangkak ko yamna chawba kanoni epic ni ko Khambatoibi Sereng se aduduna pura haidi UPSC da pura full oina hangbadi haidi hangbra hairagadi hangdiba ko koida hangse magi Khambatoibi Sereng da pandup haitare ko pandup se taranga yawe ko sigi whole taranga se loinama hangdiba kaisu ko sigi taranga se gi manung sida tangkak tangkak IT1 tangkak yawe IT1 tangkak ko IT1 tangkak se asi se koigi IT1 tangkak sida koida paikada hangakadoi se san sen basimane ko aduga leirang basimane ko san sen basimane leirang basimane aduga ko samukhonggi bichar simane ko koigi kare haidoina khane pandup haise koi chapter haidoira khangdre ko pandup tranga lei pandup tranga sigi manung sida pandup tranga se amo pandup sin sigi marak sida amo mayam ama tangkak mayam ama khaidoi ko se aina loina ibadi ai loina ma ti idrabani ba tangkak sinje ko khara important oi budo khatang aina plot se naina bana yana bagi da makta plot se naina bagi da makta khatangi maming se irambani ba ko ai plot to haipeta haijarake na ko Khambatoibi Sereng sigi plot se kashu hangoi ko exam dadi batawdabu se khangbadi kanai hai ba ko edi plot se khangjagadi wari se sagatpa matamda kitang wagani na ina plot se haipeta haijarange na tawjarambani ko pandup tranga lei pandup tranga sigi manung sida amuk IT1 tangkak tangkak ma sam sam ya amuk khaidoi tangkak sing sigi marak sidagi akoina tangkak ahum khaktane ba khaidoi IT1 tangkak sidagi tangkak ahum khaktane ba akoina locally se sanchen bane leirang ba haibasi mane aduga samukhonggi bichar haibasi mane mokhoi ahum se khaktane ko locally se atai kana atai atta local akti UPSC gi oina so pabadi pabadi sigi ahum se khaktang padoine ba ko batawdabu akoina nainaba matamdadi koigi nainaba matamdadi magi plot nainadaba yaroi epic sigi magi storyline nainadaba yaroi ba ko storyline ja haipatang ai haijarake ba ahambadagi hawraga ko sanchen bazidagi hawraga aduga loiba pause storyline se kashu storyline ja hangni habadi nati ba tawdabu khara haidi wari se pabada nungainabagi damakta ko sanchen bazidi ahamba khamba thoibi ani thengnakibagi ahamba haidi introduction oiba kano ni ko magi tangkak ni ko adagi thengnarani sida adagi mana san selani chingkubu jubras ki haidi thoibi gi mapaji ko aduduga khamba se amu lot khrani ba ko haibadi thoinu haidi khamnu na thadora aroi ba ko adagi amu kang sanabada mu thengnarani ba kang sanabasina pandup ani shuba oidini ko kang sanabasina pandup ani shuba oidini ko ahambada sanchen ba khamba amuk lot kiba masisina ahanba pandup oire ani shuba pandup tana kang sanabang lai kang sanabasida amuk khamba thoibisa amuk thengnarani ba ko thengnaraga wadi ngangna debita dum leirani adui matungdagi thoibisi in chingnaba haina thoibi mathanda ing chingbagi wari ama lakani ba ko sidaisida khamba thoibi ani se masa masa haidi yanabagi mawongda unaraga in chingbagi wari akoido tanarida ko khamba thoibi ani se sidaisida yanagrani haidi punchi waithongna sena ko wasaknagrani adagi kangjai sanarani kangjai sanabasida nongban akan arau akan athaugi wari se sidai haurani ko kangjai sanabadagi haurani kangjai sanabasida nongbana nongbana khambasibu adum maithiba pinabagi chalau senba khotpa sidagi haurani ba kangjai sanabsidagi ade angam tanabasibu ko nongbana khamba se dagi mathangda kangjai sanabasibadi khambana ngamani ko adudagi amu manga suba pandupta lei hekpa phiwaiba leirangba leiron leiyenba jagoi ko si mayam jingse tawrakpase koigi kai hani lei hekpasidana koigi lai harau kogi lei hekpasidana ko koigi nongban sina
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯈꯝꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯂꯩ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯂꯩ ꯍꯦꯛꯇꯣꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯂꯩ ꯀꯠꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯤ ꯋꯥꯏꯕ ꯍꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯣꯏ ꯈꯝꯕꯁꯦ ꯐꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅ ꯈꯝꯅꯨꯒ ꯇꯧꯔꯒ ꯐꯤ ꯋꯥꯏꯕ ꯆꯠꯇꯣꯏꯅꯤꯀꯣ ꯂꯩꯔꯥꯡꯕ ꯍꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯤꯁꯦ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯅ ꯈꯝꯕ ꯊꯣꯏꯕꯤ ꯅꯣꯡꯕꯥꯟ ꯆꯨꯀꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯥꯡꯗꯣꯏꯅꯤ ꯂꯩꯔꯥꯡꯕ ꯍꯥꯏꯕꯗꯤ ꯂꯩ ꯀꯠꯄꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯁꯣꯔꯗ ꯂꯩ ꯀꯠꯆꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯂꯩꯔꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯀꯠꯂꯨꯔꯕ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯐꯪꯉꯛꯄ ꯂꯩꯁꯦ ꯅꯣꯡꯕꯥꯟꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯌꯦꯟꯗꯣꯏꯅꯤꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯟꯕꯅꯦꯕ ꯍꯥꯏꯗꯤ ꯊꯣꯏꯕꯤꯗꯁꯨ ꯊꯨꯡꯉꯛꯀꯅꯤꯀꯣ ꯅꯣꯡꯕꯥꯟꯅ ꯑꯗꯨꯗꯩꯗ ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯄꯤꯕ ꯂꯩꯅꯦꯅ ꯃꯥꯅ ꯂꯩꯗꯣ ꯂꯣꯏꯅ ꯂꯧꯍꯧꯔꯒ ꯂꯩꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯂꯪꯊꯣꯛꯈꯤꯗꯣꯏꯅꯦ ꯂꯪꯊꯣꯛꯄꯗꯒꯤ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯁꯥꯎꯗꯅ ꯃꯉꯣꯟꯗ ꯅꯪꯅ ꯈ꯭ꯋꯥꯏ ꯅꯤꯡꯖꯕ ꯃꯤꯗꯣ ꯑꯗꯨꯗꯨꯒ ꯀꯥꯏꯅꯕ ꯑꯣꯏꯔꯣꯅ ꯁꯥꯞ ꯇꯧꯔꯛꯄꯗꯒꯤ ꯀꯣ ꯁꯤꯒꯤ ꯂꯩꯔꯥꯡꯕꯁꯤꯗ ꯂꯣꯏ ꯌꯥꯎꯒꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯩꯅꯔꯁꯦꯕ ꯂꯩꯔꯥꯡꯕ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯁꯥꯞ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯥꯞ ꯇꯧꯕ ꯌꯥꯎꯕꯅꯦꯕ ꯂꯩꯔꯥꯡꯕꯁꯤꯗꯀꯣ ꯑꯗꯨ ꯁꯥꯞ ꯇꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯅꯪꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯕ ꯑꯣꯏꯔꯣꯅ ꯃꯥꯁꯦ ꯂꯣꯏ ꯊꯥꯕꯗꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ ꯂꯣꯏ ꯊꯥꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯒꯤꯅꯤ ꯂꯩꯔꯥꯡꯕ ꯂꯩꯔꯣꯟ ꯍꯥꯏꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯈꯝꯕꯅ ꯃꯥꯅ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯀꯠꯂꯨꯕ ꯂꯩꯁꯤꯡꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯟꯕꯗꯣ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯕ ꯂꯩ ꯌꯦꯟꯕꯗꯣ ꯁꯤꯗꯁꯨ ꯌꯥꯎꯔꯦ ꯖꯒꯣꯏ ꯑꯗꯨ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤ ꯂꯥꯏ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯝꯖꯦꯟ ꯂꯥꯛꯑꯅꯤ ꯂꯝꯖꯦꯟꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯃꯨꯛꯅꯥ ꯁꯤ ꯂꯝꯖꯦꯟꯁꯤꯗ ꯃꯨꯛꯅꯥ ꯇꯧꯅꯔꯅꯤꯀꯣ ꯃꯨꯛꯅꯥꯁꯤꯗꯁꯨ ꯀꯩꯅꯣꯅ ꯑꯃꯨꯛ ꯉꯝꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯈꯝꯕꯅ ꯑꯗꯨꯝ ꯉꯝꯗꯣꯏꯅꯤꯀꯣ ꯃꯨꯛꯅꯥꯁꯤꯁꯨ ꯑꯗꯒꯤ ꯃꯊꯪꯗ ꯀꯥꯎ ꯐꯥꯕꯁꯤꯁꯨ ꯀꯥꯎ ꯐꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯣꯛꯂꯛꯄꯗꯒꯤ ꯀꯔꯥꯏꯗ ꯍꯤꯡꯉꯛꯄ ꯑꯗꯒꯤ ꯀꯥꯎꯁꯦ ꯃꯥꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯏꯗꯤ ꯈꯝꯕꯒꯤ ꯃꯄꯥ ꯃꯄꯨ ꯁꯛꯅ ꯌꯣꯛꯂꯛꯇꯣꯏꯅꯦꯕ ꯀꯥꯎꯁꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯁꯤꯗꯩꯁꯤ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯀꯥꯎ ꯐꯥꯕ ꯑꯗꯒꯤ ꯀꯥꯎꯁꯦ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯥꯎꯁꯤꯅ ꯀꯩꯅꯣꯗ ꯈꯣꯏꯔꯥꯡꯇꯥꯡꯗ ꯀꯩ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤꯒꯗꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏ ꯌꯥꯎꯕꯅꯤꯀꯣ ꯃꯥꯒꯤ ꯄ꯭ꯂꯣꯠꯇꯣ ꯀꯣ ꯀꯥꯎ ꯐꯥꯔꯅꯤ ꯀꯥꯎ ꯐꯥꯔꯕ ꯃꯇꯨꯡꯗ ꯎꯀꯥꯏ ꯁꯤꯒꯤ ꯎꯀꯥꯏꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯎꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯀꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯤꯡꯈꯨꯕ ꯖꯨꯕꯔꯥꯖ ꯍꯣꯏ ꯅꯤꯡꯊꯧꯒꯤ ꯀꯩꯅꯣ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯀꯔꯤꯅꯣ ꯑꯃ ꯐꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯆꯠꯄꯅꯤꯀꯣ ꯑꯗꯨ ꯎꯀꯥꯏ ꯆꯠꯄꯁꯤꯗ ꯍꯜꯂꯛꯄꯁꯤꯗ ꯊꯣꯏꯕꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯩꯁꯦ ꯀꯥꯎꯔꯦ ꯎꯀꯥꯏꯁꯦ ꯁꯤꯒꯤ ꯎꯀꯥꯏꯁꯤꯗ ꯑꯣꯏꯔꯝꯒꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯣꯔꯤ ꯎꯀꯥꯏ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯀꯥꯞꯅꯕꯒꯤ ꯑꯃ ꯑꯣꯏꯕꯅꯤ ꯏꯟꯁꯤꯗꯦꯟ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯨꯗ ꯎꯀꯥꯏ ꯆꯠꯄꯗ ꯁꯦꯠꯅꯕꯒꯤꯗꯃꯛꯇ ꯐꯤ ꯑꯃꯈꯛ ꯀꯩꯅꯣꯗ ꯊꯣꯏꯕꯤꯗ ꯄꯤꯌꯣ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯈꯝꯕꯗ ꯄꯤꯅꯕ ꯒꯤꯐꯠꯁꯦ ꯍꯥꯏꯇꯥꯔꯦ ꯈꯝꯕꯗ ꯄꯤꯅꯕ ꯐꯤꯁꯦ ꯑꯣꯏꯅ ꯄꯥꯕꯨꯡ ꯅꯪꯒꯤ ꯐꯤꯁꯨ ꯁꯤꯗ ꯂꯩꯔꯦꯅ ꯎꯠꯂꯕ ꯎꯠꯄꯁꯤꯗ ꯀꯩꯅꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯕ ꯊꯣꯏꯕꯤꯅ ꯄꯤꯔꯛꯄ ꯐꯤꯁꯦ ꯑꯗꯨ ꯄꯥꯝꯖꯔꯕ ꯃꯇꯨꯡꯁꯤꯗ ꯑꯗꯨ ꯎꯀꯥꯏ ꯁꯦꯠꯄꯗ ꯆꯠꯇꯣꯏꯅꯤ ꯊꯝꯖꯤꯜꯂꯣ ꯍꯥꯏꯔꯒ ꯊꯝꯖꯤꯟꯈ꯭ꯔꯒꯅ ꯊꯣꯏꯕꯤꯁꯤꯅ ꯑꯩꯒꯤ ꯒꯤꯐ ꯄꯤꯅꯕ ꯐꯤꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯈꯤꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯒ ꯒꯤꯐ ꯄꯤꯅꯕ ꯐꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯈꯝꯕꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯂꯣꯟꯅꯀꯣ ꯑꯗꯨꯗꯒꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯐꯤꯗꯣ ꯀꯔꯥꯏꯅꯣ ꯑꯩ ꯁꯦꯠꯂꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯐꯤꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯣꯔꯛꯑꯕ ꯑꯗꯨꯗꯩꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯎꯗꯣꯏꯅꯦꯕ ꯁꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯏꯗ ꯁꯥꯎꯕꯗꯒꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯅꯪꯅ ꯎꯠꯈꯤꯕ ꯐꯤꯗꯣ ꯃꯗꯨꯗꯣ ꯁꯦꯠꯄ ꯃꯤꯗꯣ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅꯀꯣ ꯁꯤꯗ ꯋꯥꯁꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯈꯝꯕꯗ ꯂꯣꯟꯅ ꯄꯤꯈ꯭ꯔꯦꯗꯅꯀꯣ ꯈꯝꯕꯁꯤꯅ ꯅꯍꯥꯟꯃꯨꯛ ꯇꯦꯟ ꯀꯥꯞꯄꯗꯨꯗ ꯉꯝꯗꯅ ꯃꯥꯅ ꯖꯒꯣꯏ ꯁꯥꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯐꯤꯗꯣ ꯁꯦꯠꯄꯗ ꯎꯗꯣꯏꯅꯦꯕ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯑꯗꯨꯗꯒꯤ ꯈꯝꯕꯁꯦ ꯃꯥꯅ ꯌꯦꯛꯅꯕ ꯑꯣꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯁꯤꯗꯒꯤꯅꯦꯕꯀꯣ ꯈꯝꯕꯁꯦ ꯃꯥꯅ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯤꯁꯦ ꯌꯦꯛꯅꯕꯗꯧꯅ ꯈꯟꯈ꯭ꯔꯤꯁꯦ ꯁꯤꯗꯒꯤ ꯀꯣ ꯎꯀꯥꯏꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗꯒꯤ
ꯈꯝꯕꯁꯦ ꯑꯗꯨꯝ ꯃꯥꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯃꯣꯏꯊꯦꯝ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯈꯝꯕꯁꯦ ꯎꯈ꯭ꯔꯅꯦꯕ ꯑꯗꯒꯤ ꯍꯩꯖꯤꯡ ꯍꯩꯖꯤꯡ ꯍꯥꯏꯁꯦ ꯍꯩꯖꯤꯡꯄꯣꯠ ꯄꯨꯕꯗꯨꯅꯤꯀꯣ ꯊꯣꯏꯕꯤꯒꯤ ꯍꯩꯖꯤꯡꯄꯣꯠ ꯄꯨꯕꯁꯦ ꯁꯤꯗꯩꯁꯤꯗ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯈꯝꯕꯁꯦ ꯀꯩꯅꯣ ꯅꯣꯡꯕꯥꯟꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯊꯥꯖꯔꯒꯦ ꯈꯟꯕꯒꯤꯀꯣ ꯅꯣꯡꯕꯥꯟꯗ ꯍꯩꯖꯤꯡ ꯂꯥꯛꯑꯣꯅ ꯕꯥꯇꯣꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯩꯖꯤꯡ ꯅꯣꯡꯕꯥꯟꯁꯨ ꯂꯥꯛꯇꯣꯏꯅꯤ ꯑꯗꯒꯤ ꯊꯣꯏꯕꯤꯅ ꯁꯤꯟꯗꯅ ꯀꯣ ꯊꯣꯏꯕꯤ ꯁꯦꯅꯨ ꯑꯅꯤꯅ ꯁꯤꯟꯗꯅ ꯈꯝꯕꯁꯨ ꯍꯩꯖꯤꯡꯄꯣꯠ ꯂꯥꯛꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗ ꯍꯩꯖꯤꯡꯄꯣꯠ ꯂꯥꯛꯄꯗ ꯈꯝꯕꯅ ꯂꯥꯛꯄ ꯍꯩꯖꯤꯡꯄꯣꯠꯇꯒꯤ ꯍꯩ ꯔꯥꯁꯤꯡꯗꯣ ꯑꯃ ꯐꯥꯎꯕ ꯑꯩ ꯆꯥꯔꯣꯏ ꯀꯣ ꯑꯩ ꯆꯥꯔꯣꯏ ꯍꯦꯛ ꯄꯤꯖꯕ ꯃꯇꯝꯗ ꯏꯄꯥ ꯍꯥꯠꯄꯒꯤ ꯗꯣꯁ ꯄꯨꯕ ꯑꯣꯏꯌꯨꯅ ꯍꯥꯏꯗꯣꯏꯅꯦꯕ ꯈꯝꯕꯗꯅ ꯍꯩꯖꯤꯡ ꯄꯤꯔꯛꯄꯗꯣ ꯑꯗꯒꯤ ꯁꯤ ꯍꯩꯖꯤꯡ ꯄꯤꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯥꯗꯥꯟꯕ ꯆꯠꯄ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯅ ꯁꯣꯏꯗꯅ ꯄꯤꯖꯗꯣꯏꯅꯦꯕ ꯍꯩꯖꯤꯡ ꯄꯨꯔꯛꯄ ꯍꯥꯏꯗꯤ ꯈꯝꯕꯅ ꯍꯩꯖꯤꯡ ꯄꯨꯔꯛꯄ ꯍꯩꯗꯣ ꯁꯣꯏꯗꯅ ꯄꯤꯖꯗꯣꯏꯅꯦꯕ ꯆꯤꯡꯈꯨ ꯖꯨꯕ꯭ꯔꯥꯖꯅ ꯑꯗꯨ ꯆꯤꯡꯈꯨꯕꯅ ꯁꯥꯎꯗꯅ ꯀꯣ ꯆꯤꯡꯈꯨꯕ ꯑꯁꯤꯗꯁꯨ ꯆꯤꯡꯈꯨꯕꯁꯦ ꯍꯦꯛꯇ ꯁꯥꯎꯈꯤꯗꯣꯏꯅꯦꯕ ꯃꯩ ꯍꯧꯒꯩ ꯁꯥꯎꯈꯤꯗꯣꯏꯅꯦꯕ ꯁꯤꯗꯁꯨ ꯌꯥꯝꯅ ꯁꯥꯎꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯁꯥꯎꯈꯤꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯥꯗꯥꯟꯕꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗ ꯁꯥꯗꯥꯟꯕ ꯆꯠꯂꯨꯔꯀꯥꯟꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯦꯅ ꯃꯥꯅ ꯍꯩ ꯆꯥꯅꯤꯡꯉꯦꯅ ꯆꯥꯕ ꯃꯇꯝꯁꯤꯗ ꯊꯣꯏꯕꯤꯅ ꯁꯣꯏꯗꯅ ꯄꯤꯖꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯃꯨꯈꯣꯡ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯈꯝꯕꯁꯦ ꯍꯥꯠꯇꯣꯛꯑꯒꯦꯅꯀꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯈꯝꯕꯁꯦ ꯁꯥꯃꯨ ꯃꯈꯣꯡꯅ ꯀꯤꯔꯒ ꯕꯖꯥꯔꯗ ꯆꯤꯡꯗꯣꯏꯅꯤꯀꯣ ꯁꯣꯔ ꯆꯤꯡꯗꯣꯏꯅꯤ ꯃꯧꯟ ꯈꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯗꯨꯒꯤꯅꯤꯀோ ꯑꯗꯨꯗꯒꯤ ꯁꯃꯨꯈꯣꯡꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗ ꯊꯣꯏꯕꯤꯅ ꯀꯩꯅꯣꯁꯦ ꯀꯟꯗꯣꯏꯅꯤ ꯈꯝꯕꯁꯦ ꯀꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯗꯣ ꯇꯧꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯔꯁꯦ ꯂꯥꯛꯑꯅꯤ ꯁꯤ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯔꯁꯦ ꯄꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯃꯨꯈꯣꯡꯁꯦ ꯍꯥꯟꯅ ꯄꯥꯕꯤꯌꯨꯀꯣ ꯁꯃꯨꯈꯣꯡꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯁꯃꯨꯈꯣꯡꯁꯦ ꯌꯥꯎꯗꯦꯕ UPSCꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯕꯁꯇ ꯕꯠ ꯇꯧꯕꯇꯕꯨ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯔꯁꯦ ꯄꯥꯒꯦ ꯍꯥꯏꯔꯒꯗꯤ ꯁꯃꯨꯈꯣꯡ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯄꯥꯗ꯭ꯔꯒꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯗ ꯋꯥꯅꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛꯇꯤ ꯆꯪꯗꯧ ꯃꯥꯜꯂꯦ ꯃꯁꯤꯁꯦ ꯇꯧꯕꯗ ꯑꯗꯨꯗꯨꯅ ꯁꯃꯨꯈꯣꯡꯁꯦ ꯑꯩꯁꯨ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯁꯃꯨꯈꯣꯡ ꯕꯤꯆꯥꯔꯁꯦ ꯑꯅꯤꯃꯛꯁꯦ ꯄꯥꯔꯛꯀꯦ ꯑꯩ ꯀꯣ ꯑꯗꯨꯗꯨꯒ ꯄꯥꯔꯒ ꯇꯥꯛꯀꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯄꯥꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗ ꯋꯥꯅꯤꯕꯀꯣ ꯍꯥꯏꯗꯤ ꯑꯥꯔꯊ ꯈꯪꯕꯗ ꯋꯥꯅꯤꯕꯀꯣ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯔꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯀꯣ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯔ ꯇꯧꯔꯅꯤ ꯑꯗꯨꯗꯩ ꯕꯤꯆꯥꯔꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯆꯤꯡꯁꯨꯕ ꯖꯨꯕ꯭ꯔꯥꯖꯁꯦ ꯃꯔꯥꯜ ꯂꯩꯔꯦꯅ ꯖꯦꯜ ꯊꯥꯖꯤꯟꯈ꯭ꯔꯅꯤꯀꯣ ꯑꯗꯒꯤ ꯁꯃꯨꯈꯣꯡꯗ ꯁꯣꯛꯄꯗꯒꯤ ꯈꯝꯕꯁꯦ ꯅꯥꯗꯣꯏꯅꯤ ꯊꯣꯏꯕꯤꯅꯦ ꯁꯦꯅꯨꯅꯦ ꯑꯗꯒꯤ ꯈꯝꯅꯨꯅꯦ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯂꯥꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯃꯥꯏꯕ ꯀꯌꯥ ꯃꯌꯥꯝ ꯀꯧꯔꯒ ꯂꯥꯌꯦꯡꯕꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅꯀꯣ ꯑꯗꯒꯤ ꯂꯥꯏꯊꯧ ꯆꯤꯡꯈꯨꯕ ꯕꯟꯗꯤꯗꯒꯤ ꯊꯥꯗꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯈꯝꯕꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯐꯔꯛꯇꯣꯏꯅꯦ ꯈꯝꯕ ꯐꯕꯗꯒꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯇꯣꯏꯅꯦꯕ ꯀꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯇꯣꯏꯅꯦꯕ ꯀꯣ ꯆꯤꯡꯈꯨꯕ ꯕꯟꯗꯤꯗꯒꯤ ꯑꯗꯨꯏ ꯃꯇꯨꯡꯗꯒꯤ ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯦꯅꯀꯣ ꯄꯥꯟꯗꯨꯞ ꯅꯝꯕꯔ 13 ꯍꯥꯏꯇꯥꯔꯦ 13 ꯁꯨꯕ ꯄꯥꯟꯗꯨꯞꯇꯒꯤꯗꯤ ꯂꯣꯏ ꯊꯥꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯦ ꯂꯣꯏ ꯊꯥꯗꯣꯏꯅꯤꯀꯣ ꯂꯣꯏ ꯊꯥꯕꯗ ꯀꯕꯣꯗ ꯂꯣꯏ ꯊꯥꯕꯒꯤ ꯃꯇꯥꯡ ꯆꯠꯂꯝꯗꯥꯏ ꯃꯇꯥꯡ ꯑꯗꯒꯤ ꯊꯨꯡꯕ ꯀꯣ ꯑꯗꯒꯤ ꯂꯣꯏ ꯊꯥꯔꯒ ꯑꯥꯗ ꯂꯣꯏ ꯂꯩꯕ ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯊꯣꯏꯕꯤꯁꯦ ꯂꯣꯏ ꯊꯥꯔꯤꯁꯦ ꯃꯐꯝꯁꯦ ꯊꯨꯡꯕ ꯀꯥꯡ ꯁꯥꯟꯅꯕ ꯁꯤꯡ ꯆꯟꯕ ꯂꯣꯡ ꯈꯣꯟꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗꯩ ꯄꯥꯟꯗꯨꯞ ꯅꯝꯕꯔ 13ꯗ ꯂꯣꯏ ꯌꯥꯎꯔꯅꯤꯀꯣ ꯃꯥꯅ ꯂꯥꯛꯄ ꯀꯩꯅꯣꯗ ꯊꯨꯡꯕ ꯂꯣꯏ ꯊꯨꯡꯕ ꯀꯥꯡ ꯁꯥꯟꯅꯕ ꯆꯤꯡ ꯆꯟꯕ ꯂꯣꯡ ꯈꯣꯟꯕ ꯐꯤ ꯁꯥꯕ ꯀꯣ ꯑꯗꯒꯤ ꯈꯝꯕꯁꯦ ꯑꯗꯨꯗꯩꯗ ꯊꯣꯏꯕꯤ ꯎꯅꯕ ꯑꯃꯨꯛ ꯀꯣꯏꯔꯨꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯨ ꯑꯃꯨꯛꯀꯣ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯆꯤꯡꯈꯨꯕ ꯀꯩꯅꯣꯅ ꯆꯥꯎꯕ ꯀꯔꯤ ꯀꯔꯥ ꯅꯣꯡꯊꯣꯟꯅ ꯀꯟꯗꯣꯏꯅꯤꯀꯣ ꯆꯥꯎꯕ ꯅꯣꯡꯊꯣꯟ ꯀꯔꯤ ꯀꯔꯥꯅ ꯀꯟꯗꯣꯏꯅꯤꯀꯣ ꯃꯣꯏꯅ ꯇꯧꯔꯒ ꯈꯝꯕꯁꯦ ꯑꯃꯨꯛ ꯀꯣ ꯁꯤꯁꯦ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯂꯣꯏ ꯊꯥꯕ ꯊꯣꯏꯕꯤ ꯀꯕꯣꯗ ꯂꯣꯏ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯁꯤꯁꯤꯅ ꯄꯥꯟꯗꯨꯞ ꯅꯝꯕꯔ 13 ꯀꯣ ꯄꯥꯟꯗꯨꯞ ꯅꯝꯕꯔ 14ꯗꯅ
loi halak pa haide ni ko loi ka ba haide loi halak pa dun ko loi lak pa loi halak pa sida kano nongban thengna bagi wari ga leire dana ko nongban thengna ra kan da nongban da mana ta toramaga khambagi mayum da chakiduni dana khamba mayum da sakibasida nongban sida khambana phagi beni sine haidoise ko karino aigi chanapi da puraktri di ha kano na chingshu bras na ai chanapi da nang nongban karai da thamame ha matam da khambana phagre hai jandune abdi kangla bichar se tawduni ba ko kangla da phai pha de adu toy da toy khamba lali lande adu toy toy kano chumi lali tawra kangla da bichar tawna de ni kangla bichar se ngam da bidagi mabani se china duini ba ko khambaga thoibi khambaga kano ga se nongban ga se china handuini china nabagi ta se leita dana thoibina ta wai ba lak tuini ba ko mapa kano dagi ko adigi thonglen gi yum dagi khamba thoibina ta wai ba se mapa dagi ta wai ge na lak tuini asem bagi mapa dagi ta thoibina ta wai ba lak ko dugi dagi khambana thonglen gi yum da chalaga ta wai ba chattuini ko khambana dagi ta wai rani ko adudagi ta wai ta langnaraga mabani china gi na tawrambadagi khoigi kana phubala dagi ahal ama laktoine ade nupi ma kaina chagre khotgre tawra ko adudagi kaina chagre khotgre na adbaina wari da tawrakpadagi mabani china bise toktoine khambaga nongban ga se china ba toni china ba to kana kai tawrake har kanda kai wina phala ji sine bhai de kai wina phala ji sine adudagi khamba nongban ani na kai phaba ko kumba adu du la ani ba ko haidi kai phana bagi mu sem sanara ani mu khamba nongban ani na punna ahambada punna changmina duni mu je ko punna changmina duni khamba nongban ani na punna changba hari je se ko adagi khanara tholak toine ba mu ko panung dagi mu tholak toine khanara ga tholak toine khanara ga amu hannau amu ko akon bada punna mu changba hai se akon bada punna changba this is the climax yore stage sum nasai bilu torpado sigi episode se yor puma tam da climax yore ko sigi climax mapa climax matam sida kai doge hara kanda nongban si duini ko ani shu bachang bisida nongban ja si duini nongban je kai na ngam gi duini kai na nongban ja na thengna ba hai tare ko aduduna adaidi khambana nongban gi asokpa body du uraga ma je poraga tholak toine ba ko adaidi panung mai thagrani ko panung mai thara kanda kaido mu phaba khamba se mu changduini en ko panung mai thara ko adagi kai jiga khamba jiga pudatnara kana kaido hatu ani khambana ko adudai phubala gi kaiba purakba hanuba haise masigi nupa se adum yauni ko adum masijina sigi tangkaksidana thoibi hoi khamnu hoi je as kaiduna kamai tawgrajano khambado kamai tawgrajano kaina wakal wara lebdo phubala gi kaiba purakba hanuba haise masi nupa sina khambado hingi khambana kaido phagrabani ngamgrabani ka haibagi pau puroga lakpa mi do hoidoni ko adigi ningthongna kai phabagi damak kai mana pirani ko aduga konungda halani ko konungda halani adumaina sigi pa kanu se haidi tangkak se lore pandup tranga pandup tramari ko pandup tranga subadana aroibada haidi achumbana joy oi habdo unabagi damak ta khamba thoibi luhongba haiba sisina loselle ko pandup pulapuna pandup tranga le ko si pandup tranga sumaina chatoine ba ko ado san sen basida koigi question san sen basidagi question khara adum hangi ko haibadi question je yam na hangi khamba thoibi sereng dagi koina hangbase koina question se yengnaruraga di koigi ko san sen badagi kari hange do ko koigi khamba thoibi ani sigi san sen bagi maram jidagi koigi shingara ras haitare ko haini nuksina bagi nupa nupi nuksina bagi rasta maru yumpham oiraga khamba thoibi ani gi shingara ras to the yumpham oiraga koigi kaino se khamba thoibi gi nuksina bagi wari se ta u haina san chen base ko mari lengna ta u na ama question ama hangi ko question ani dum hangre sidesta two times hangre ba sidesta ko adagi khamba san chen ba utpa thor san utpa thongna pha ba hai ko san chen bada
ꯈꯝꯕꯁꯤꯅ ꯀꯃꯥꯏꯅ ꯊꯧꯅꯥ ꯐꯅ ꯁꯟꯗꯣ ꯐꯥꯈꯤ ꯈꯣꯠꯈꯤ ꯀꯣ ꯁꯟ ꯐꯥꯕ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧ ꯁꯟ ꯁꯦꯟꯕꯁꯤꯗ ꯃꯥꯅ ꯈꯝꯕꯅ ꯎꯠꯄ ꯊꯧꯅꯥ ꯐꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯁꯟ ꯁꯤꯁꯨ 2 times ꯍꯪꯈ꯭ꯔꯦꯕꯀꯣ ꯀꯣ ꯑꯗꯨꯒ ꯁꯟ ꯁꯦꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯊꯦꯡꯅꯗꯣꯏꯅꯤꯀꯣ ꯈꯝꯕ ꯊꯣꯏꯕꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯗꯣ ꯈꯝꯕ ꯊꯣꯏꯕꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯀꯣ ꯊꯦꯡꯅꯕ ꯀꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯁꯤꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯨ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯅ ꯍꯪꯉꯦꯕ ꯑꯗꯨꯗꯨꯅ ꯁꯟ ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯔꯛꯀꯦꯕꯀꯣ ꯄꯨꯂꯞ ꯄꯨꯟꯅ ꯄꯥꯃꯤꯟꯅꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯍꯧꯕꯗꯩ ꯃꯀꯣꯛꯇꯒꯤꯅ ꯂꯣꯏꯕꯐꯥꯎꯗꯤ ꯑꯩ ꯄꯥꯔꯔꯣꯏ ꯁꯃꯔꯥꯏꯁ ꯇꯧꯔꯒ ꯑꯩ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯄꯣꯏꯟꯠꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯁꯦꯕꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯍꯨꯝꯁꯦ ꯈꯨꯝꯕ ꯉꯝꯅꯕ ꯈꯝꯕ ꯊꯣꯏꯕꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯔꯛꯄꯒꯤ ꯃꯇꯥꯡꯒꯤ ꯃꯥꯒꯤ ꯁꯟ ꯆꯦꯟꯕꯒꯤ ꯃꯥꯒꯤ ꯍꯣꯜ ꯏꯄꯤꯁꯣꯗꯁꯤꯃ ꯋꯥꯔꯤ ꯂꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤ 10 ꯃꯥꯔꯛꯇ ꯍꯪꯈꯤꯕꯅꯤ ꯑꯩ ꯀꯣꯏꯁꯟꯗꯣ ꯑꯩ ꯄꯥꯔꯛꯀꯦ ꯁꯤꯗꯩꯁꯤꯗ ꯂꯩ ꯂꯥꯡꯕꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯩ ꯂꯥꯡꯕꯒꯤꯁꯨ ꯑꯩ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦꯕꯀꯣ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯒꯤ ꯃꯇꯥꯡꯗꯅ ꯁꯃꯨꯈꯣꯡꯒꯤ ꯕꯤꯆꯥꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯛꯑꯒꯦ ꯁꯣ ꯁꯟ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯟ ꯁꯦꯝꯕꯗ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤ ꯌꯦꯡꯅꯔꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯅꯗꯅ ꯈꯣꯠꯅꯗꯅ ꯑꯃꯅ ꯑꯃꯒꯤ ꯂꯩ ꯍꯨꯛꯅꯕꯒꯤ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯅꯒ ꯂꯩ ꯍꯨꯛꯅꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯡꯍꯥꯔꯥ ꯔꯥꯖꯇ ꯍꯥꯞꯇꯣꯏꯅꯦꯕ ꯀꯔꯤ ꯀꯔꯤ ꯃꯇꯥꯡ ꯌꯥꯎꯒꯦ ꯈꯣꯠꯀꯦ ꯍꯥꯏꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯨꯟꯅ ꯄꯥꯗꯕ ꯌꯥꯔꯣꯏꯕꯀꯣ ꯄꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯄꯦꯖ ꯇꯔꯥꯃꯉꯥꯃꯨꯛ ꯈꯛꯇꯅꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯄꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯦ ꯁꯤꯗꯒꯤ ꯀꯣꯏꯁꯟꯁꯦ ꯀꯝꯄꯜꯁꯔꯤ ꯀꯣꯏꯁꯟ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯝꯄꯜꯁꯔꯤ ꯍꯪꯒꯗꯕꯅꯦꯕ ꯈꯪꯕ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ 2 ꯅꯠꯇ꯭ꯔꯒ 1 ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯤꯗꯒꯤ ꯑꯗꯨꯗꯨꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯍꯧꯕ ꯌꯥꯔꯦꯕꯀꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯊꯝꯍꯧꯕ ꯌꯥꯔꯦ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯀꯝꯄꯜꯁꯔꯤ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕ 10 ꯃꯥꯔꯛꯀꯤ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯀꯣꯏꯁꯟꯗꯣ ꯑꯩ ꯄꯥꯖꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ 2015ꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯩ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯡꯍꯥꯔꯥ ꯔꯥꯖꯀꯤ ꯈꯣꯡꯍꯧꯗ ꯁꯟ ꯆꯦꯟꯕꯗꯒꯤ ꯌꯦꯛꯂꯤꯕ ꯃꯁꯛ ꯑꯗꯨ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯅ ꯀꯔꯝꯕ ꯊꯥꯛꯀꯤ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩꯒꯨꯝ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯈꯤꯕꯒꯤ ꯃꯔꯝ ꯃꯔꯤꯛ ꯆꯨꯝꯅ ꯏꯌꯨ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯃ ꯂꯩꯔꯦ ꯀꯣꯏꯁꯟ ꯑꯃ 2015ꯒꯤꯅꯦꯀꯣ ꯁꯤꯁꯦ 2023 ꯍꯧꯖꯤꯛ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯁꯤꯗꯁꯨ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯩꯔꯤꯕ ꯁꯤꯡꯍꯥꯔꯥ ꯔꯥꯖꯀꯤ ꯈꯣꯡꯍꯧꯒꯤ ꯑꯣꯏꯅ ꯁꯟ ꯆꯦꯟꯕ ꯇꯨ ꯗꯥꯏꯔꯦꯛ ꯄꯜꯂꯤꯁꯦ ꯑꯗꯨ ꯁꯤꯡꯍꯥꯔꯥ ꯔꯥꯖ ꯍꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯏꯄꯤꯁꯣꯠꯀꯤ ꯃꯔꯝꯗ ꯅꯠꯇꯦꯕ ꯁꯟ ꯆꯦꯟꯕ ꯍꯥꯏꯕꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯤꯗꯅꯦꯕ ꯑꯗꯨꯗꯨꯅ ꯁꯟ ꯆꯦꯟꯕꯒꯤ ꯏꯄꯤꯁꯣꯠꯁꯤꯗ ꯂꯩꯔꯤꯕ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯏꯪꯒꯤꯠ ꯄꯤꯅꯕ ꯈꯣꯠꯅꯕ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯅꯦꯕ ꯂꯣꯏ ꯏꯗꯣꯏꯔꯤꯁꯤꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯨꯟꯅ ꯄꯥꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯈꯪꯉꯒ ꯌꯥꯗꯦꯕ ꯀꯩꯁꯨ ꯑꯗꯒꯤ ꯑꯃꯨꯛ 2024ꯗ ꯍꯪꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯁꯟ ꯆꯦꯟꯕ ꯇꯥꯡꯀꯛꯇ ꯁꯟ ꯆꯦꯟꯕ ꯍꯥꯏꯁꯦ ꯗꯥꯏꯔꯦꯛ ꯄꯜꯂꯕꯅꯤꯅ ꯁꯟ ꯆꯦꯟꯕꯗꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏꯕ ꯑꯇꯣꯞꯄꯗꯒꯤ ꯂꯧꯔꯨꯕ ꯀꯥꯟꯅꯔꯣꯏꯕꯀꯣ ꯈꯝꯕꯅ ꯄꯨꯔꯨꯝ ꯁꯟꯕꯨ ꯁꯦꯟꯗꯨꯅ ꯊꯧꯅꯥ ꯐꯕ ꯀꯔꯝꯅ ꯎꯠꯈꯤꯕꯒꯦ ꯃꯥꯒꯤ ꯊꯧꯅꯥ ꯐꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅꯗꯤ ꯌꯥꯎꯗꯕꯅꯤ ꯃꯦꯇꯔꯤꯌꯦꯜ ꯌꯥꯝ ꯌꯥꯎꯗꯕꯅꯦꯕꯀꯣ ꯃꯦꯇꯔꯤꯌꯦꯜ ꯌꯥꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯟꯗꯣ ꯀꯃꯥꯏꯅ ꯐꯥꯈꯤ ꯑꯗꯨꯗꯨ ꯈꯛꯇꯪ ꯐꯖꯅ ꯅꯩꯅꯔꯒ ꯂꯣꯏꯔꯦꯕꯀꯣ ꯑꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯈꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯀꯣ ꯁꯛꯈꯪꯅꯈꯤꯕꯒꯦ ꯁꯝꯂꯞꯅ ꯏꯌꯨ ꯁꯤꯁꯨ ꯑꯩ ꯑꯟꯁꯥꯔ ꯂꯣꯏ ꯏꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤ ꯇꯥꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯟꯁꯥꯔꯁꯦ ꯑꯩ ꯑꯗꯨꯝ ꯑꯟꯁꯥꯔꯗꯣ ꯀꯃꯥꯏꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯁꯃꯔꯤ ꯑꯃ ꯂꯤꯔꯛꯑꯅꯤꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯇꯣꯞꯄꯗ ꯍꯪꯕ ꯌꯥꯕꯁꯦ ꯁꯟ ꯁꯦꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯇꯣꯞꯄꯗꯒꯤ ꯍꯪꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯡꯈꯨꯕ ꯖꯨꯕꯔꯥꯖꯀꯤ ꯃꯥꯒꯤ ꯂꯩꯐꯝ ꯃꯥꯁꯦ ꯀꯃꯥꯏꯅ ꯂꯩ ꯆꯤꯡꯈꯨꯕ ꯖꯨꯕꯔꯥꯖ ꯊꯣꯏꯕꯤ ꯀꯃꯥꯏꯅ ꯂꯩ ꯊꯣꯏꯕꯤꯒꯤ ꯁꯇ꯭ꯔꯛꯆꯔ ꯊꯣꯏꯕꯤ ꯀꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯏꯕꯤꯁꯤꯒꯤ ꯃꯁꯛ ꯐꯖꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯌꯥꯎꯕꯅꯦꯕꯀꯣ ꯃꯦꯇꯔꯤꯌꯦꯜ ꯌꯥꯝꯅ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏꯑꯕꯀꯣ ꯅ꯭ꯌꯨ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯅ
ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯃꯨꯟꯅ ꯄꯥꯗꯕ ꯌꯥꯗꯦ ꯃꯀꯣꯛ ꯍꯥꯏꯗꯤ ꯄꯩꯈꯥꯗ ꯍꯪꯈꯤꯕꯗꯣ ꯈꯛꯇꯪ ꯄꯥꯕ ꯅꯠꯇꯕꯀꯣ ꯄꯩꯈꯥꯗ ꯍꯪꯉꯛꯄ ꯌꯥꯕꯗꯨꯁꯨ ꯄꯥꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯁꯝꯃꯔꯥꯏꯁ ꯇꯧꯔꯒ ꯄꯥꯔꯛꯑꯒꯦ ꯌꯥꯝꯅ ꯁꯥꯡꯕꯕꯨꯗꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯄꯥꯕꯕꯨꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯄꯥꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯔꯒꯗꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯃꯥꯡꯒꯅꯤꯅ ꯈꯜꯂꯦ ꯑꯩ ꯁꯝꯃꯔꯥꯏꯁ ꯇꯧꯔꯒ ꯑꯣꯏꯅ ꯄꯥꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯄꯥꯗꯕꯤꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏꯑꯕꯀꯣ ꯄꯥꯗꯕꯤꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯣꯏꯁꯨ ꯀꯥꯟꯅꯔꯣꯏꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯣꯏꯁꯟ ꯍꯪꯖꯜꯂꯛꯑꯦ ꯈꯜꯂꯁꯦꯕ ꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯍꯪꯗꯕ ꯍꯪꯖꯜꯂꯛꯑꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯟꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯩ ꯁꯃꯔꯥꯏꯁ ꯇꯧꯔꯒ ꯄꯥꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯗ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯁꯦ ꯃꯔꯩ ꯇꯧꯅꯗꯣꯏꯅꯦꯕꯀꯣ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯁꯦ ꯃꯔꯩ ꯇꯧꯅꯗꯣꯏꯅꯦ ꯀꯩꯒꯤ ꯃꯔꯩ ꯇꯧꯅꯗꯣꯏꯅꯣ ꯑꯍꯥꯟꯕꯗ ꯁꯟ ꯁꯦꯝꯕꯒꯤ ꯃꯥꯒꯤ ꯇꯥꯡꯀꯛꯁꯤꯡꯁꯤꯗꯀꯣ ꯀꯩꯒꯤ ꯃꯔꯩ ꯇꯧꯅꯗꯣꯏꯅꯣ ꯍꯥꯏꯗꯤ ꯊꯣꯏꯕꯤꯅ ꯋꯥꯖꯔꯤꯁꯤꯅ ꯀꯩꯅꯣ ꯊꯣꯏꯕꯤ ꯑꯅꯤ ꯁꯣꯔꯤ ꯈꯝꯅꯨꯅ ꯋꯥꯖꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯥꯎꯄꯥ ꯈꯝꯕꯁꯦ ꯃꯧꯄ꯭ꯋꯥ ꯍꯥꯏꯇꯥꯔꯦ ꯃꯅꯥꯎꯄꯥ ꯁꯣꯔꯤ ꯃꯧꯄ꯭ꯋꯥ ꯈꯝꯕꯁꯦ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯀꯔꯤꯝ ꯈꯪꯗꯦ ꯃꯣꯏꯔꯥꯡꯁꯤꯗ ꯂꯩꯕꯁꯦ ꯀꯔꯤꯝ ꯈꯪꯍꯟꯗꯦ ꯀꯔꯤꯝꯁꯨ ꯃꯄꯥꯟꯗꯁꯨ ꯊꯣꯛꯍꯟꯗꯦꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯃꯃꯥ ꯁꯛꯑꯒ ꯌꯣꯛꯑꯦꯕ ꯑꯗꯨ ꯈꯝꯕꯅꯁꯨ ꯑꯗꯨꯝ ꯃꯆꯦꯁꯦ ꯃꯆꯦ ꯑꯃꯅꯦꯅ ꯈꯜꯂꯒ ꯂꯩꯇꯦꯕꯀꯣ ꯃꯆꯦ ꯈꯝꯅꯨꯁꯦ ꯃꯥꯒꯤ ꯃꯃꯥ ꯁꯛꯅꯦꯅ ꯃꯃꯥ ꯍꯥꯏꯅ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯃꯃꯥꯒꯤ ꯊꯥꯛꯇ ꯄꯨꯈꯠꯂꯒ ꯂꯣꯏꯅꯕꯤꯕꯗꯣꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯝꯅꯨꯅ ꯈꯝꯕꯁꯦ ꯀꯃꯥꯏꯅ ꯌꯣꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯐꯧꯁꯨ ꯇꯧꯔꯒ ꯂꯩꯀꯥꯏꯒꯤ ꯐꯧ ꯀꯔꯤ ꯀꯔꯥ ꯁꯨꯔꯒꯀꯣ ꯑꯗꯒꯤ ꯆꯦꯡꯅꯤ ꯐꯤꯅꯤ ꯇꯧꯔꯒ ꯐꯖꯅ ꯌꯣꯛꯏꯕ ꯃꯥꯁꯦꯀꯣ ꯃꯆꯥ ꯍꯥꯏꯗꯤ ꯈꯝꯕꯁꯦ ꯌꯣꯛꯏꯕ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯌꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅꯤꯀꯣ ꯂꯩꯀꯥꯏꯒꯤ ꯐꯧꯁꯨ ꯀꯔꯤ ꯀꯔꯥ ꯇꯧꯔꯒ ꯆꯦꯡꯅꯤ ꯐꯤꯅꯤꯔꯒ ꯇꯧꯔꯒ ꯌꯣꯛꯏꯕ ꯃꯃꯥ ꯁꯛꯅꯀꯣ ꯃꯃꯥꯏ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨ ꯈꯝꯕꯅ ꯍꯥꯏꯁꯤꯅ ꯑꯗꯨ ꯌꯥꯔꯔꯣꯏ ꯑꯣꯛꯇꯦ ꯄꯦꯟꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩ ꯀꯩꯅꯣ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯇꯦꯟꯁꯟ ꯑꯃꯈꯛ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯍꯤꯟ ꯑꯃꯈꯛꯁꯨ ꯄꯤꯔꯝꯃꯦꯕ ꯍꯤꯟꯁꯦ ꯀꯔꯤ ꯍꯤꯟꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯆꯦ ꯈꯝꯅꯨꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯐꯩꯔꯣꯏ ꯆꯥꯝꯕ ꯍꯥꯏꯅꯀꯣ ꯐꯩꯔꯣꯏ ꯆꯥꯝꯕ ꯍꯥꯏꯕꯗꯨꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯦꯕ ꯐꯩꯔꯣꯏ ꯆꯥꯝꯕꯁꯤꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯦꯕꯀꯣ ꯐꯩꯔꯣꯏ ꯆꯥꯝꯕ ꯍꯥꯏꯕꯁꯦ ꯃꯕꯥꯏ ꯐꯩꯔꯣꯏ ꯆꯥꯝꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯐꯩꯔꯣꯏ ꯆꯥꯝꯕꯁꯤꯒ ꯂꯨꯍꯣꯡꯉꯕꯅꯤꯅ ꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯈꯝꯕꯅ ꯍꯥꯏꯖꯔꯤꯁꯦ ꯐꯩꯔꯣꯏ ꯆꯥꯝꯕꯒꯤ ꯂꯨꯍꯣꯡꯉꯕꯅꯤꯅ ꯃꯆꯦꯒꯤ ꯍꯥꯏꯗꯤ ꯃꯆꯦ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯁꯥꯗꯨꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯈꯝꯕꯅꯁꯨ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯖꯔꯤꯁꯦ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯏꯆꯦ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯄꯨꯍꯜꯂꯦꯕ ꯁꯤꯗꯩꯁꯤꯗꯀꯣ ꯋꯥꯔꯤ ꯂꯤꯔꯛꯄꯁꯤꯗꯀꯣ ꯑꯗꯨꯗꯨꯅ ꯈꯝꯅꯨꯅꯗꯤ ꯌꯥꯗꯦꯀꯣ ꯈꯝꯅꯨꯅꯗꯤ ꯈꯝꯕꯅ ꯑꯩ ꯃꯆꯦꯁꯦ ꯑꯩ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯑꯩ ꯑꯣꯏꯅ ꯀꯩꯅꯣ ꯊꯕꯛ ꯁꯨꯔꯨꯔꯒꯦ ꯃꯆꯦꯅ ꯊꯥꯛꯑꯒ ꯂꯩꯕꯗꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯕꯁꯤꯗ ꯃꯆꯦꯅ ꯈꯜꯂꯤꯁꯤꯅ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤꯕꯨ ꯃꯕꯨꯛ ꯂꯥꯝꯃ ꯖꯥꯠꯂ ꯃꯕꯨꯛ ꯊꯟꯗ꯭ꯔꯕ ꯖꯥꯠꯂ ꯃꯕꯨꯛ ꯊꯟꯅꯕ ꯀꯔꯤ ꯀꯔꯥ ꯄꯤꯖꯕ ꯉꯝꯗꯕꯒꯤ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯔꯛꯏꯕ ꯖꯥꯠꯂ ꯑꯩꯅ ꯃꯆꯦꯝꯁꯤꯅꯗꯤ ꯋꯥꯕ ꯀꯞꯆꯦꯠꯄꯤ ꯑꯣꯏꯗꯅ ꯑꯗꯨꯝ ꯀꯞꯇꯣꯏꯅꯦꯕ ꯁꯤꯗꯁꯨ ꯑꯗꯣ ꯃꯆꯦꯁꯤꯅꯁꯨ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯝꯕꯅ ꯉꯁꯥꯏꯒꯤ ꯐꯩꯔꯣꯏꯖꯥꯝꯕꯒꯤ ꯀꯩꯅꯣꯁꯦ ꯄꯨꯊꯣꯔꯛꯑꯦꯕ ꯐꯩꯔꯣꯏꯖꯥꯝꯕꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯁꯦ ꯐꯩꯔꯣꯏꯖꯥꯝꯕꯗ ꯃꯆꯦꯁꯦ ꯊꯥꯖꯅꯕꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯁꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯤ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯅ ꯃꯆꯦꯒꯤ ꯁꯨꯃꯥꯏꯅ ꯃꯆꯦꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯍꯟꯗꯅ ꯑꯗꯨꯝ ꯊꯝꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯝꯗꯅ ꯌꯥꯍꯟꯗꯣꯏꯅꯦꯕ ꯆꯠꯄꯁꯦꯀꯣ ꯅꯝꯗꯅ ꯌꯥꯍꯟꯗꯣꯏꯅꯦ ꯈꯝꯕꯁꯦ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕ ꯊꯣꯛꯂꯛꯑꯅꯤꯀꯣ ꯈꯝꯕꯁꯦ ꯑꯗꯨꯗꯨꯒ ꯊꯕꯛ ꯁꯨꯕ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥꯁꯦ ꯗꯥꯏꯔꯦꯛꯁꯟꯐꯧ ꯈꯪꯗꯦ ꯀꯔꯥꯏꯗ ꯀꯔꯣꯝꯗ ꯆꯠꯂꯒ ꯊꯣꯛꯑꯒ ꯀꯔꯤꯗ ꯆꯠꯂꯀꯥꯟꯗ ꯃꯥꯁꯦ ꯀꯩꯅꯣ ꯃꯐꯝ ꯀꯔꯥꯏꯗ ꯆꯠꯂꯒ ꯊꯕꯛꯁꯦ ꯐꯖꯅ ꯁꯨꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥꯅ ꯈꯪꯖꯗꯦꯕꯀꯣ ꯃꯥꯅ ꯂꯥꯛꯄ ꯃꯥꯏꯒꯩꯁꯦ ꯀꯧꯕ꯭ꯔꯨ
ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯍꯣꯖꯪꯂꯣꯝꯗ ꯍꯣꯖꯪ ꯃꯄꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯪꯂꯥꯞ ꯂꯥꯞꯇꯕ ꯀꯣ ꯂꯝꯈꯥꯏꯔꯣꯝ ꯍꯣꯖꯪ ꯃꯄꯥ ꯑꯃꯗ ꯊꯨꯡꯂꯔꯦ ꯍꯥꯏ ꯍꯣꯖꯪ ꯍꯥꯏꯁꯤ ꯌꯨꯝꯖꯥꯎꯗꯨꯅꯤꯀꯣ ꯌꯨꯝꯖꯥꯎ ꯍꯥꯏꯕꯅꯤꯀꯣ ꯍꯣꯖꯪ ꯍꯥꯏꯁꯤꯀꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯜꯂꯦꯅ ꯃꯥꯁꯤ ꯆꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯍꯥꯏꯗꯤ ꯂꯩꯔꯝꯃꯤꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯤꯡꯈꯨꯕ ꯕ꯭ꯔꯥꯟꯁꯀꯤ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯅ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤ ꯆꯤꯡꯈꯨꯕ ꯕ꯭ꯔꯥꯟꯁꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯁꯟꯕꯤ ꯁꯅꯥꯎ ꯌꯥꯝ ꯂꯩꯗꯅ ꯑꯗꯒꯤ ꯌꯨꯝꯒꯁꯤ ꯌꯥꯝ ꯆꯥꯎꯗꯅ ꯐꯖꯅ ꯁꯥꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯎꯕꯗꯨꯗ ꯆꯪꯉꯛꯇꯣꯏꯅꯦ ꯈꯝꯕꯁꯦ ꯆꯪꯉꯛꯑꯅꯤꯀꯣ ꯑꯗꯨꯗ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯀꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯄꯟꯕꯅꯦꯕꯀꯣ ꯆꯤꯡꯈꯨ ꯅꯍꯥ ꯇꯦꯜꯍꯩꯕ ꯍꯥꯏꯅꯀꯣ ꯅꯍꯥ ꯄꯥꯟꯖꯨꯝꯕ ꯍꯥꯏꯔꯒꯁꯨ ꯍꯥꯏꯅꯩꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯨꯃ ꯈꯔ ꯐꯖꯅ ꯈꯪꯍꯧꯔꯣ ꯑꯗꯨꯒ ꯃꯥꯁꯦ ꯌꯨꯕ꯭ꯔꯥꯖꯅꯤꯀꯣ ꯑꯗꯨ ꯆꯪꯉꯛꯇꯣꯏꯅꯦ ꯑꯗꯨ ꯆꯪꯉꯛꯑꯀꯥꯟꯗ इहान अहमद माना ꯐꯤ ꯑꯗꯒꯤ ꯁꯟ ꯃꯌꯥꯝ ꯑꯃ ꯎꯕꯗꯨꯗꯀꯣ ꯊꯕꯛ ꯂꯩꯔꯝꯃꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯃꯥꯅ ꯊꯕꯛ ꯁꯨꯖꯒꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯗꯣꯏꯅꯤ ꯃꯥꯁꯦ ꯃꯥꯅ ꯍꯥꯟꯅꯗꯤ ꯍꯥꯏꯔꯔꯣꯏ ꯃꯥꯁꯦ ꯆꯪꯉꯛꯑꯅꯤ ꯆꯪꯉꯛꯑꯀꯥꯟꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯣꯏꯅꯦꯕ ꯁꯨꯃꯥꯡꯗ ꯂꯦꯞꯄꯀꯥꯟꯗ ꯈꯝꯕꯅꯤꯅ ꯂꯦꯞꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣꯗ ꯐꯝꯃꯦꯟ ꯐꯠꯇ ꯐꯝꯃꯒ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯅꯥꯀꯟ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯃꯒ ꯊꯣꯏꯕꯤꯒ ꯁꯦꯅꯨꯒꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯩꯗ इहा अहमद कनोसना चिंखुबनसना हंगीबा चिंखुबनसना उबा मतमसिददी मागी चुंग फिरान चावबा खोटपा खंबगी मसक मतमजु उबा मतमसिदा यामना मसाजे यामना फबा खोटपाजु उबसिदा स्कराइदगी लाइबनो लाइरमीरा नुंगिन बोबसिदा लाइदी मांदे मसीसे हना खंदुइने को अदुदैदा कंपैरिजन हम खक तवेबा ngangalna ko sidi irakpa matamsida siba mahadeva so hinduism gi pochi ju khara di dum hapeba sida istako ꯑꯗꯨꯗꯨꯕꯨꯁꯨ ꯈꯪꯖꯜꯍꯧꯀꯣ ꯍꯥꯏꯕꯗꯤ ꯈꯝꯕꯁꯦ ꯁꯤꯕ ꯃꯍꯥꯗꯦꯕꯒ ꯀꯝꯄꯦꯔꯤꯖꯟꯁꯨ ꯑꯗꯨꯗ ꯍꯦꯛꯇ ꯇꯧꯁꯜꯂꯦ ꯑꯗꯒꯤ ꯆꯤꯡꯃꯤꯔ ꯍꯥꯏꯅꯁꯨ ꯃꯥꯅ ꯆꯤꯡꯅꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯦꯞꯄꯤꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯎꯕ ꯃꯇꯝꯁꯤꯗ ꯑꯁ ꯃꯁꯤꯕꯨ ꯆꯤꯡꯃꯤꯔ ꯁꯤꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯍꯪꯉꯤꯁꯦꯀꯣ ꯆꯤꯡꯃꯤꯁꯨ ꯃꯥꯟꯗꯦ ꯀꯣ ꯀꯅꯥꯅꯣꯅ ꯃꯥꯅ ꯍꯪꯕꯁꯤꯗ ꯏꯄꯥ ꯍꯥꯏꯔꯒ ꯍꯥꯏꯌꯦ ꯀꯣ ꯏꯄꯥ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯍꯥꯏꯕꯁꯤ ꯅꯠꯇꯦꯀꯣ ꯁꯤꯗꯩꯁꯤꯗ ꯏꯄꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯛꯈꯪꯗꯕ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯀꯧꯅꯕ ꯃꯤꯡꯒꯧ ꯑꯣꯏꯗꯣꯏꯅꯤ ꯏꯄꯥ ꯅꯪꯕꯨ ꯀꯅꯥꯅꯣꯅ ꯍꯪꯉꯤꯕ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯟꯁꯤꯅ ꯈꯝꯕꯁꯤꯗꯀꯣ ꯑꯗꯨ ꯏꯄꯥ ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯡ ꯏꯄꯥ ꯐꯥꯗꯔꯗꯨ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯃꯥꯅ ꯀꯩꯅꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯟꯁꯦ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯡꯒꯧꯔꯣꯜꯁꯦ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯀꯔꯦꯛꯇꯔꯁꯦ ꯌꯥꯝꯁꯨ ꯐꯖꯩꯌꯦꯕ ꯍꯥꯏꯗꯤ ꯈꯝꯕꯁꯦ ꯀꯔꯦꯛꯇꯔ ꯌꯥꯝ ꯐꯖꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯑꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯟꯁꯇ ꯃꯥꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯕꯨꯡꯉꯣ ꯀꯥꯏꯅꯀꯣ ꯄꯟꯊꯧ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯀꯥꯏꯅꯒ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯔꯦꯟꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯀꯥꯏꯅꯒ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯈꯝꯕꯒꯤ ꯀꯔꯦꯛꯇꯔꯁꯦ ꯌꯥꯝ ꯐꯖꯕ ꯀꯔꯦꯛꯇꯔꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯩꯗ ꯑꯗꯨꯃꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯒ ꯑꯩꯁꯦ ꯊꯕꯛ ꯊꯤꯕ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤ ꯊꯕꯛ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯣꯏꯁꯦ ꯑꯣꯟꯊꯣꯔꯛꯇꯣꯏꯅꯦꯕ ꯊꯣꯏꯕꯤꯁꯦ ꯑꯣꯟꯊꯣꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯗꯩꯗ ꯍꯥꯏꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯨꯗ ꯅꯣꯛꯅꯤꯡꯃꯟꯗꯅ ꯑꯣꯟꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯩꯗ ꯑꯣꯟꯊꯣꯔꯛꯄꯁꯦ ꯄꯨꯔꯥ ꯗ꯭ꯔꯃꯥꯇꯤꯛꯅꯤ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯁꯩꯊꯥꯔꯤꯁꯦ ꯗ꯭ꯔꯃꯥꯇꯤꯛ ꯄꯨꯔꯥ ꯃꯤꯆꯤꯁꯦ ꯄꯨꯔꯥ ꯂꯦꯡꯊꯣꯔꯛꯄ ꯀꯥꯟꯁꯦ ꯁ꯭ꯂꯣ ꯃꯣꯁꯟꯗꯒ ꯂꯦꯡꯊꯣꯔꯛꯄꯩ ꯇꯥꯏꯞꯇꯒ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯇꯞꯅꯒ ꯂꯩꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯒꯤ ꯇꯥꯏꯞꯇ ꯃꯤꯁꯅꯥ ꯑꯅꯤꯅ ꯌꯦꯡꯕ ꯈꯣꯠꯄ ꯀꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯞꯁꯦꯕꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯡꯍꯥꯔꯥ ꯔꯥꯁꯀꯤ ꯃꯇꯥꯡ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯍꯥꯞꯁꯦꯕ ꯑꯩ ꯄꯥꯔꯛꯀꯦꯕ ꯌꯦꯡꯉꯨꯕꯀꯣ ꯍꯥꯏꯗꯤ ꯃꯤꯆꯤꯒꯤ ꯌꯦꯡꯕꯒꯤ ꯃꯇꯥꯡꯁꯦꯀꯣ ꯈꯣꯏꯔꯨꯝ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯨꯔꯥ ꯁꯖꯤ ꯃꯤꯇꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯠ ꯅꯍꯥ ꯃꯄꯥꯗꯒꯤ ꯀꯣꯏꯔꯨꯔꯦ ꯃꯤꯆꯤꯔꯣꯝꯗ ꯂꯥꯛꯄꯗ ꯁꯥꯏꯅ ꯅꯥꯈꯟ ꯀꯣꯏꯗꯨꯅ ꯊꯤꯡꯈꯤꯕꯗ ꯌꯥꯗꯔꯦ ꯑꯗꯨꯝ ꯐꯥꯎꯗꯣꯛꯈꯤꯗꯨꯅ ꯃꯤꯠ ꯅꯍꯥꯗꯨꯅ ꯃꯔꯤꯗꯣ ꯈꯝꯕ ꯅꯥꯛꯇ ꯊꯨꯡꯈꯔꯦ ꯀ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯠ ꯅꯍꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯝꯕꯗ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯐꯖ ꯃꯤꯠꯅ ꯌꯦꯡꯊꯣꯛꯄꯗꯣ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯌꯦꯡꯊꯣꯛꯈ꯭ꯔꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦꯀꯣ ꯀꯣꯔꯧ ꯅꯣꯡꯗꯣꯝ ꯈꯦꯠꯅ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯃꯇꯣꯟꯗ ꯏꯔꯣꯝ ꯂꯣꯝꯕ ꯎꯇꯣꯟꯗ ꯁꯥꯠꯆꯔꯤꯕꯤ ꯂꯩꯔꯥꯡꯅ ꯁꯤꯡꯉꯦꯜ ꯃꯄꯨꯡ ꯐꯥꯔꯕ
ꯐꯨꯒꯥꯏꯅꯅ ꯁꯥꯠꯄ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄꯒꯨꯝ ꯂꯩꯔꯥꯡꯅ ꯃꯥꯂꯦꯝ ꯂꯩꯀꯪꯊꯛꯇꯨꯗ ꯄꯟꯊꯧ ꯃꯥꯡꯒꯣꯜ ꯂꯥꯡꯗꯨꯗ ꯊꯣꯏꯕꯤ ꯂꯩꯔꯦ ꯇꯥꯈ꯭ꯔꯦ ꯁꯤꯁꯦ ꯍꯥꯏꯁꯦ ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠꯇꯨꯅꯦꯕꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯗꯣ ꯈꯝꯕ ꯎꯕꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯁꯤꯅꯦꯕ ꯁꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯗꯥꯏꯔꯦꯛꯃꯛ ꯏꯗ꯭ꯔꯒꯁꯨꯀꯣ ꯑꯍꯥꯟꯕ ꯎꯕꯗ ꯊꯣꯏꯕꯤꯅ ꯉꯥꯎꯈꯤꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯡꯍꯥꯔꯥ ꯔꯁꯇ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦꯕꯀꯣ ꯁꯤꯗꯒꯤ ꯍꯧꯔꯒ ꯁꯤ ꯑꯦꯛꯖꯥꯝ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯁꯤꯡꯍꯥꯔꯥ ꯔꯁꯇ ꯍꯪꯉꯤꯕꯅꯤꯅꯀꯣ 2015ꯗ ꯑꯃꯁꯨ ꯍꯪꯉꯦ 2025ꯗ ꯑꯃꯁꯨ ꯍꯪꯉꯦꯕꯀꯣ ꯁꯤꯡꯍꯥꯔꯥ ꯔꯁꯁꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦꯕꯀꯣ ꯁꯤꯡꯍꯥꯔꯥ ꯔꯁꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯁꯤꯡꯍꯥꯔꯥ ꯔꯁꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦꯕ ꯁꯤꯒꯤ ꯑꯟꯁꯥꯔ ꯑꯣꯏꯕ ꯌꯥꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯥꯔꯠꯇꯣ ꯁꯤꯡꯍꯥꯔꯥ ꯔꯁꯁꯦꯀꯣ ꯁꯤꯒꯤ ꯑꯟꯁꯥꯔ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯎꯈꯤꯕꯁꯤꯗꯒꯤ ꯊꯃꯣꯏ ꯄꯤꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯁꯤꯗꯩꯗ ꯍꯥꯏꯔꯛꯀꯅꯤꯀꯣ ꯂꯨꯗ ꯆꯪꯕ ꯂꯤꯂꯥꯒꯨꯝ ꯃꯍꯤ ꯃꯌꯥꯏ ꯆꯝꯈꯔꯦ ꯂꯩꯊꯣꯛꯁꯤꯗꯣ ꯉꯝꯗꯔꯦ ꯂꯩꯁꯤꯟꯕꯁꯨ ꯌꯥꯗꯔꯦ ꯎꯇꯤꯡꯕꯒꯨꯝ ꯇꯨꯃꯤꯟꯅ ꯇꯤꯡꯗꯨꯅ ꯈꯝꯕ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯀꯣ ꯑꯗꯨꯅꯤ ꯁꯤꯁꯤꯗꯩꯗ ꯈꯝꯕꯗ ꯄꯨꯔꯥ ꯉꯥꯎꯈꯤꯕꯒꯤꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯈꯝꯕꯒꯤ ꯀꯨꯂꯩ ꯀꯨꯆꯨ ꯁꯤꯒꯤ ꯃꯥꯒꯤ ꯁꯇ꯭ꯔꯛꯆꯔ ꯃꯥꯒꯤ ꯈꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯁꯨ ꯃꯥꯅ ꯁꯩꯊꯥꯔꯛꯏꯀꯣ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯁꯩꯊꯥꯔꯛꯀꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯈꯨꯃꯟ ꯀꯨꯆꯨ ꯀꯨꯃꯦꯟꯅꯦ ꯁꯕꯥꯟꯗꯨꯅꯒ ꯃꯁꯥ ꯃꯤꯠꯇ ꯌꯦꯡꯉꯤ ꯃꯤꯠꯇꯅ ꯄꯤꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨ ꯃꯉꯥꯏ ꯆꯤꯝꯕꯥꯟ ꯌꯥꯇꯥ ꯉꯛꯁꯝ ꯀꯣꯛ ꯌꯦꯡꯉꯨ ꯃꯐꯝꯗ ꯏꯍꯣꯡ ꯍꯣꯡꯕ ꯌꯥꯗꯕ ꯅꯣꯡꯁꯥ ꯆꯔꯥꯝꯅꯕꯒꯨꯝ ꯀꯣ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥ ꯃꯄꯥꯟꯕꯨ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯂꯣꯏꯕꯤ ꯃꯥꯕꯨ ꯐꯨꯛꯂꯒ ꯍꯨꯟꯊꯕꯁꯨ ꯉꯝꯗꯕꯒꯨꯝ ꯀꯣ ꯈꯝꯕ ꯁꯑꯣꯡ ꯎꯕꯗ ꯀꯤꯖꯔꯛꯂꯦ ꯆꯤꯡꯈꯨꯕ ꯀꯣ ꯁꯤ ꯈꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯁꯨ ꯍꯥꯏꯔꯛꯏꯅꯤꯀꯣ ꯌꯥꯝꯅ ꯅꯣꯡꯁꯥꯒꯤꯒꯁꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯁꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯁꯦꯀꯣ ꯑꯗꯨꯒ ꯆꯤꯡ ꯐꯨꯛꯄ ꯉꯝꯒꯗꯕꯒꯤ ꯁꯇ꯭ꯔꯦꯡꯁꯨ ꯂꯩꯕꯒꯤ ꯇꯥꯏꯞꯇꯒ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯅꯤ ꯈꯝꯕꯅꯁꯨ ꯑꯗꯨꯗꯩꯗ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯦꯕ ꯁꯤꯗꯩꯁꯨ ꯈꯝꯕꯅꯁꯨ ꯊꯣꯏꯕꯤꯁꯦ ꯆꯞ ꯆꯥꯅ ꯈꯜꯂꯦꯕ ꯀꯃꯥꯏꯅ ꯈꯝꯕꯁꯤꯅꯁꯨ ꯊꯣꯏꯕꯤꯁꯦ ꯎꯗꯣꯏꯅꯤꯗꯅ ꯑꯗꯨꯗ ꯎꯕ ꯃꯇꯝꯁꯤꯗꯁꯨ ꯃꯥꯅ ꯍꯥꯏꯁꯦ ꯑꯁ ꯐꯖꯈ꯭ꯔꯦꯗ ꯅꯨꯔꯥꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯍꯥꯏ ꯑꯗꯨ ꯑꯅꯤꯃꯛꯁꯦ ꯁꯤꯗꯩꯗ ꯈꯝꯕꯅꯁꯨ ꯊꯣꯏꯕꯤꯅꯁꯨ ꯑꯅꯤꯃꯛꯁꯦ ꯑꯃꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠꯅꯦꯕ ꯑꯅꯤꯃꯛ ꯑꯗꯨꯗꯨꯅ ꯋꯥꯈꯜ ꯉꯥꯡꯅꯗꯕꯤꯗꯅꯤꯀꯣ ꯅꯨꯡꯁꯤꯅꯔꯤꯁꯦꯀꯣ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯕꯤꯗ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯃꯝꯅꯔꯤꯀꯣ ꯃꯥꯒꯤ ꯃꯁꯣꯡ ꯁꯥꯗꯥꯁꯦ ꯆꯃꯝꯅꯔꯒ ꯌꯦꯡꯉꯒ ꯂꯩꯗꯣꯏꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯀꯔꯝꯕ ꯂꯝꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯁꯤꯗꯩꯁꯤꯗ ꯈꯨꯔꯥꯏ ꯂꯥꯏꯔꯦꯝ ꯀꯥꯏꯅ ꯄꯜꯂꯤꯕꯀꯣ ꯈꯨꯔꯥꯏꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯏꯅꯥꯛ ꯈꯨꯜꯂꯝꯕ ꯀꯩꯅꯣꯗ ꯃꯁꯥ ꯃꯎ ꯐꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯗꯩꯔꯥ ꯅꯠꯇ꯭ꯔꯒ ꯈꯦꯟꯗꯦ ꯆꯥꯏꯔꯦꯟꯗꯒꯤꯔꯥ ꯀꯥꯏꯅꯒ ꯃꯥꯅ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯁꯅ ꯈꯜꯂꯝꯕꯗꯨꯅꯤꯀꯣ ꯃꯤꯡꯒꯧꯁꯦ ꯏꯄꯥ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯀ ꯍꯥꯏꯔꯛꯏꯁꯦꯀꯣ ꯏꯄꯥ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯈꯝꯕꯅꯀꯣ ꯏꯄꯥ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯂꯝꯗꯒꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯩꯗꯤ ꯁꯤꯗꯩꯁꯤꯗ ꯈꯝꯕꯅ ꯍꯥꯏꯖꯤꯟꯕꯅꯤꯀꯣ ꯍꯥꯏꯖꯤꯟꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯂꯩꯐꯝꯁꯦ ꯇꯥꯛꯇꯕꯅꯦꯕ ꯐꯖꯅ ꯈꯝꯕꯅ ꯍꯥꯏꯖꯤꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯂꯝꯖꯥꯅꯤ ꯂꯝꯖꯥꯁꯤꯕꯨꯗꯤ ꯆꯨꯝꯃꯦꯀꯣ ꯃꯥꯗꯤ ꯂꯝꯖꯥꯅꯤ ꯏꯃꯥ ꯏꯄꯥ ꯈꯪꯍꯧꯗ꯭ꯔꯦ ꯏꯄꯥ ꯃꯁꯛꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯣꯏꯔꯥꯡꯗ ꯉꯁꯤꯗꯪ ꯅꯠꯇꯦ ꯉꯔꯥꯡꯗꯪ ꯊꯨꯡꯉꯕꯅꯤ ꯍꯥꯏꯔꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯔꯥꯡꯗ ꯂꯩꯇꯕꯒꯤꯅꯤ ꯃꯣꯏꯔꯥꯡꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯆꯤꯡꯅꯔꯤꯁꯦ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯆꯤꯡꯈꯨꯕ ꯍꯥꯏꯕꯁꯦ ꯈꯪꯅꯦꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯄꯥ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅ ꯈꯪꯉꯣꯏꯗꯕ ꯀꯅꯥꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯆꯤꯡꯈꯨꯕ ꯍꯥꯏꯕ ꯃꯥꯒꯤ ꯃꯁꯛꯁꯦ ꯈꯪꯅꯦꯕ ꯃꯣꯏꯔꯥꯡꯗ ꯂꯩꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣ ꯃꯥꯅ ꯈꯝꯕꯅ ꯍꯥꯏꯗꯣꯏꯁꯦ ꯑꯁ ꯑꯩꯗꯤ ꯃꯣꯏꯔꯥꯡꯗ ꯉꯔꯥꯡꯗꯪ ꯊꯨꯡꯉꯕꯅꯤ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯂꯣꯠꯂꯒ ꯑꯗꯨꯝ ꯃꯆꯦꯅ ꯑꯗꯨꯝ ꯂꯣꯠꯂꯒ ꯊꯝꯃꯕꯅꯤꯅ ꯉꯔꯥꯡꯗꯪ ꯊꯨꯡꯉꯕꯅꯤꯅ ꯍꯥꯏꯔꯛꯑꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯉꯔꯥꯡꯗꯪ ꯊꯨꯡꯉꯕꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯋꯥꯔꯤꯁꯦꯀꯣ ꯑꯗꯣ ꯆꯤꯡꯈꯨꯕꯅ ꯑꯗꯨꯗꯤ ꯅꯪ ꯃꯃꯥ ꯕꯕꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅ ꯃꯃꯥ ꯕꯕꯥꯗꯤ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦ ꯋꯥꯈꯜꯁꯦꯀꯣ ꯃꯃꯥ ꯕꯕꯥꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯩꯌꯨꯝꯅꯣ
ko aidi khomani khotni kan hairani ko adu nachina naw kya sui hangbada na machima naw je ma mathanda poen hai adudagi ma mathanda poen masina haijalu badagi ma je tompo ena thon gi dune kana na chingkhu bana khambagi atopa maming je tompo ena thon gi dune ko chingkhu bana chile sigi tompo ma na haijan mane chile sa kari ai ma mathanda poen haijan dune ko adudagi tompo ena thon gi dune dagi kano na chingkhu bana kaidoragi ne thoibi noi bo mi lai je kano phida tha ba yadra na hangak bane chingkhu bana ko ada chingkhu jubras na aduda chingkhu jubras na mai hangak aduda thoibi na thoibi je makok ngok sana ani makok ai ko ngam gaure ita senu nang oina phida da lokthoro phida da lokthoro senu na phida lokthoro phida tha doini ko phida da khamba je yam ki da pham doini ko ꯐꯝꯕꯗ ꯐꯨꯜꯂꯤ ꯐꯝꯕꯐꯥꯎ ꯉꯝꯃꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯅꯥꯛꯆꯤ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯗꯣꯏꯅꯤ ꯀꯣ ꯑꯗꯨ ꯅꯥꯛꯆꯤ ꯑꯃ ꯆꯪꯁꯤꯜꯂꯒ ꯐꯝꯕꯗꯣ ꯐꯤꯗꯥꯗꯨꯗ ꯀꯣ ꯑꯗꯨꯗ ꯀꯩꯅꯣꯅ ꯆꯤꯡꯈꯨꯕꯅ ꯅꯪꯗꯣ ꯏꯔꯨꯖꯊꯣꯛꯑꯣ ꯐꯤꯔꯣꯜ ꯍꯣꯡꯉꯣ ꯐꯤꯔꯣꯜ ꯐꯖꯕ ꯄꯤꯔꯒꯦ ꯈꯣꯠꯂꯒꯦ ꯀ ꯍꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯩꯗ ꯏꯔꯨꯖꯊꯣꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯐꯤ ꯍꯣꯡꯇꯣꯛꯑꯣ ꯅꯪꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯏꯆꯥꯗꯪ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯑꯒꯦ ꯆꯤꯡꯈꯨꯕꯅꯗꯤ ꯑꯍꯥꯟꯕꯁꯤꯗ ꯌꯥꯝ ꯄꯥꯝꯖꯗꯣꯏꯅꯦꯕ ꯃꯥꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯕ ꯈꯣꯠꯄꯁꯤꯗ ꯆꯤꯡꯈꯨꯕꯁꯤꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯄꯥꯝꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯊꯣꯏꯕꯤꯁꯨ ꯉꯥꯎꯔꯒ ꯂꯩꯔꯦ ꯆꯤꯡꯈꯨꯕꯁꯨ ꯉꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯍꯥꯏꯗꯤ ꯈꯝꯕꯁꯤꯗ ꯉꯥꯎꯗꯣꯏꯅꯤꯀꯣ ꯀꯣ ꯑꯗꯨꯗꯩꯗ ꯆꯤꯡꯈꯨꯕꯅ ꯑꯩꯒꯤ ꯃꯥꯏ ꯃꯁꯛꯁꯦ ꯑꯁꯦꯡꯕꯁꯦ ꯇꯥꯛꯂꯛꯑꯗꯣꯏꯅꯦꯕ ꯆꯤꯡꯈꯨꯕ ꯍꯥꯏꯗꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖ ꯍꯥꯏꯗꯣ ꯑꯩꯅꯤ ꯅꯪꯅ ꯅꯁꯛ ꯈꯪꯗ꯭ꯔꯤꯗꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖ ꯍꯥꯏꯗꯣ ꯑꯩꯅꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯃ ꯂꯩ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯃꯁꯤꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯍꯥꯏ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯍꯪꯕ ꯋꯥꯔꯤ ꯃꯇꯦꯛ ꯁꯨꯝ ꯀꯥꯟꯒꯤ ꯇꯧꯔꯦ ꯑꯍꯥꯟꯕꯁꯤꯗ ꯅꯪ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖ ꯍꯥꯏꯕ ꯃꯤꯡꯗꯣ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏ ꯇꯥꯈ꯭ꯔꯦ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖ ꯍꯥꯏꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅꯦꯕ ꯈꯝꯕꯅ ꯑꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯌꯥꯝ ꯊꯤꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯈꯪꯉꯤ ꯑꯁ ꯃꯁꯛ ꯌꯥꯝ ꯊꯤꯕꯤ ꯍꯥꯏꯅꯗꯤ ꯇꯥꯗꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯍꯥꯏꯅꯗꯤ ꯇꯥꯏ ꯁꯤꯅꯦꯕꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯍꯥꯏꯅꯗꯤ ꯇꯥꯏ ꯃꯁꯛ ꯌꯥꯝ ꯊꯤꯕꯤ ꯍꯥꯏꯅꯗꯤ ꯇꯥꯗꯦ ꯁꯤꯅꯦꯕ ꯑꯗ ꯑꯗꯨꯅꯤ ꯆꯤꯡꯈꯨꯕ ꯍꯥꯏꯗꯨꯅ ꯑꯩꯅꯤ ꯑꯗꯨꯗꯨꯒ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯐꯝꯃꯤꯕ ꯅꯨꯄꯤꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯩꯗꯤ ꯈꯝꯕꯁꯦ ꯀꯞꯄꯛꯀꯗꯣꯏꯅꯦꯕ ꯀꯞꯄꯒ ꯆꯔꯩ ꯐꯤ ꯉꯛꯇ ꯌꯦꯠꯂꯒ ꯑꯩꯈꯣꯏ ꯈꯔ ꯈꯨꯔꯨꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯈꯨꯔꯨꯝꯃꯛꯄꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩꯅꯣꯁꯤꯅ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯀꯣꯡꯈꯠꯄꯤꯗꯣꯏꯅꯤꯀꯣ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯛꯄꯁꯤꯗ ꯀꯩꯅꯣꯅ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯑꯗꯨ ꯈꯪꯗꯕ ꯍꯥꯏꯁꯤꯗꯤ ꯈꯪꯗꯕ ꯉꯥꯛꯇꯅꯤ ꯀꯣ ꯆꯤꯡꯈꯠꯄꯤꯗꯣꯏꯅꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯁꯤꯡꯍꯥꯔꯥ ꯔꯥꯖꯀꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯁꯤꯡꯍꯥꯔꯥ ꯔꯥꯖꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯆꯔꯩ ꯐꯤ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯊꯣꯏꯕꯤꯗ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯆꯔꯩ ꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯨ ꯏꯔꯨꯖꯊꯣꯛꯍꯜꯂꯨ ꯈꯣꯠꯍꯜꯂꯨ ꯑꯅꯧꯕ ꯐꯤ ꯄꯤꯌꯨ ꯈꯣꯠꯂꯨꯅ ꯍꯥꯏꯕꯤꯗꯣꯏꯅꯦꯕ ꯆꯔꯩ ꯐꯤ ꯍꯣꯡꯗꯣꯏꯅꯦꯕ ꯑꯗꯨ ꯆꯔꯩ ꯐꯤꯁꯤꯗꯤ ꯊꯣꯏꯕꯤꯅ ꯆꯔꯩ ꯐꯤꯁꯤꯗꯤ ꯑꯩꯅ ꯁꯥꯖꯕ ꯐꯤ ꯑꯣꯏꯅ ꯄꯤꯔꯒꯦꯅ ꯃꯥꯏ ꯃꯁꯥꯒꯤ ꯐꯤ ꯑꯣꯏꯅ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯆꯔꯩ ꯐꯤ ꯑꯃꯟꯕꯗꯣ ꯈꯝꯕꯒꯤ ꯆꯔꯩ ꯐꯤ ꯑꯃꯟꯕꯗꯣ ꯅꯥꯀꯟ ꯑꯃꯗ ꯊꯝꯍꯜꯂꯀꯥꯟꯗ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯁꯤꯟꯕ ꯂꯥꯡꯉꯣ ꯈꯣꯠꯂꯣ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯣ ꯍꯥꯏꯕꯗ ꯆꯤꯡꯈꯨꯕꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯣ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕꯤꯁꯤꯅ ꯌꯥꯔꯛꯑꯗꯤ ꯐꯅꯤꯗ ꯀꯥꯏꯅ ꯈꯟꯖꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯋꯦꯕ ꯑꯁ ꯌꯥꯔꯛꯑꯗꯤ ꯐꯅꯤꯗ ꯆꯥꯕ ꯊꯛꯄꯁꯦ ꯑꯩ ꯆꯥꯅꯕ ꯊꯣꯡꯅꯕ ꯑꯩ ꯂꯥꯡꯉꯨꯒꯦ ꯈꯣꯠꯂꯨꯒꯦ ꯃꯥꯅ ꯍꯥꯏꯗꯤ ꯈꯝꯕꯗꯣ ꯄꯤꯖꯅꯤꯡꯕꯗꯣ ꯈꯝꯕꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯤꯟꯊꯥ ꯑꯃ ꯄꯤꯕꯤꯌꯨ ꯁꯤꯟꯊꯥ ꯇꯧꯗ꯭ꯔꯤꯉꯩꯗꯤ ꯑꯩ ꯆꯥꯕ ꯉꯝꯈꯤꯔꯣꯏ ꯁꯤꯟꯊꯥ ꯄꯤꯕꯤꯌꯨ ꯍꯥꯏꯗꯣꯏꯅꯦ ꯑꯗꯩꯗꯤ ꯁꯤ ꯀꯔꯤꯒꯤ ꯁꯤꯟꯊꯥꯅꯣ ꯆꯤꯡꯈꯨꯕꯅ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤꯒꯤ ꯁꯤꯟꯊꯥꯅꯣ ꯁꯤꯟꯊꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯅꯪꯒꯤꯗꯤ ꯑꯁꯤꯗꯩꯁꯤꯗ ꯂꯩꯍꯜꯂꯗꯕꯅꯤ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇꯥꯏꯗꯅꯤ ꯅꯪ ꯁꯤꯗ ꯂꯩꯔꯗꯕꯅꯤ ꯅꯪ ꯁꯤꯗꯩꯗ ꯂꯦꯛꯑꯗꯕꯅꯤ ꯁꯤꯟꯊꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯅꯪ ꯁꯟ ꯀꯔꯤ ꯀꯔꯥ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏ ꯁꯦꯟꯅꯔꯗꯣꯏꯅꯤ ꯁꯤꯅꯦꯕ ꯑꯗꯨꯗꯩꯗꯤ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯅꯣ ꯊꯣꯏꯕꯤꯁꯤꯁꯨ ꯋꯥꯈꯜ ꯈꯜꯂꯦꯕ ꯑꯁ ꯌꯥꯕꯤꯔꯛꯑꯗꯤ ꯐꯅꯤꯗ ꯑꯁ ꯑꯗꯣ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯝꯕꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯦ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤꯅ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯈꯟꯖꯔꯤꯁꯦ ꯑꯩ ꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯌꯨꯝ ꯈꯥꯡꯄꯣꯛꯁꯪꯗꯣ ꯁꯦꯟꯅꯖꯔꯤ ꯈꯣꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯈꯝꯕꯁꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯁꯟꯁꯤꯡꯁꯦ ꯊꯥꯗꯣꯛꯑꯣ ꯁꯦꯟꯅꯔꯨꯔꯣ ꯑꯗꯣ ꯁꯟ ꯃꯔꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯃꯈꯛ ꯌꯥꯎꯕꯅꯤ ꯀꯣ
ꯁꯤꯗꯩꯗ ꯁꯟ ꯑꯃꯈꯛ ꯌꯥꯎꯏ ꯁꯟꯗꯨꯒꯤ ꯃꯃꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯃꯥꯟꯕꯤ ꯆꯤꯔꯦꯟ ꯀꯣ ꯍꯥꯏꯗꯤ ꯁꯟ ꯑꯉꯥꯎꯕꯤ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯆꯤꯔꯦꯜ ꯁꯟ ꯍꯥꯏꯅꯀꯣ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯍꯥꯏꯅꯀꯣ ꯑꯁꯤꯒꯤ ꯁꯟꯁꯦ ꯃꯁꯤꯁꯤꯗꯤ ꯊꯥꯗꯣꯛꯀꯅꯨ ꯃꯥꯗꯤ ꯑꯗꯨꯝ ꯉꯥꯎꯔꯕꯅꯤ ꯀꯣ ꯁꯟꯁꯦ ꯃꯥꯁꯦ ꯀꯩꯅꯣꯗꯨꯝ ꯉꯥꯎꯔꯕꯅꯤ ꯊꯥꯗꯣꯛꯀꯅꯨꯀꯣ ꯃꯁꯤꯁꯦ ꯊꯥꯗꯣꯛꯀꯅꯨ ꯑꯇꯩꯗꯤ ꯅꯪ ꯊꯥꯗꯣꯛꯑꯣ ꯑꯇꯩꯗꯤ ꯅꯪ ꯁꯦꯟꯅꯖꯧ ꯑꯇꯩꯗꯤ ꯅꯪ ꯁꯖꯤꯛ ꯄꯤꯖꯧ ꯈꯣꯠꯂꯨ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯅꯤꯕꯀꯣ ꯁꯦꯟꯅꯈ꯭ꯔꯅꯤꯕ ꯁꯟꯁꯤꯡꯁꯦ ꯑꯗꯨꯗꯩꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯍꯥꯏꯁꯦ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯃꯃꯤꯡꯁꯦ ꯈꯪꯍꯧꯀꯣ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯍꯥꯏꯔꯤꯕ ꯁꯟꯁꯦ ꯉꯁꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯀꯟꯕ ꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯊꯣꯛꯇꯣꯏꯒꯤ ꯍꯥꯏꯗꯤ ꯊꯣꯛꯅꯤꯡꯕꯒꯤ ꯃꯌꯥꯏ ꯇꯧꯔꯒ ꯂꯩꯕꯗꯣ ꯎꯔꯦꯕ ꯃꯥꯅ ꯑꯗꯨꯗ ꯃꯥꯅ ꯑꯁ ꯈꯝꯕꯁꯤꯅ ꯁꯟ ꯑꯇꯩꯒꯩꯗꯤ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯁꯟꯗꯣ ꯈꯛꯇꯪꯗ ꯃꯥꯅ ꯑꯁ ꯃꯁꯤꯗꯤ ꯊꯣꯛꯅꯤꯡꯉ ꯃꯥꯜꯂꯦ ꯃꯥꯁꯦ ꯃꯅꯥꯛꯁꯦ ꯆꯪꯁꯤꯜꯂꯨꯕꯁꯤꯗ ꯁꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯁꯟꯁꯦ ꯁꯥꯎꯔꯛꯑꯣ ꯇꯧꯔꯛꯄ ꯑꯗ ꯁꯥꯎꯔꯛꯄꯁꯤꯗ ꯃꯥꯅ ꯍꯦꯔꯥ ꯃꯁꯤꯗꯤ ꯃꯈꯨꯗ ꯀꯩꯅꯣꯁꯤꯅ ꯃꯈꯨꯁꯤꯅ ꯅꯝꯁꯤꯟꯕꯗꯒꯤ ꯁꯟꯗꯣ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯉꯥꯎꯕ ꯁꯟꯁꯦ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯊꯥꯗꯣꯛꯄꯤꯔꯒꯦꯅ ꯃꯥꯗꯣ ꯊꯥꯗꯣꯛꯀꯅꯣ ꯍꯥꯏꯕ ꯁꯟꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯉꯥꯎꯗꯅ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯍꯥꯏꯔꯤꯕ ꯁꯟꯁꯤ ꯊꯥꯗꯣꯔꯛꯄꯗꯒꯤ ꯁꯟ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯖꯤꯛ ꯆꯥꯔꯝꯕ ꯁꯟ ꯃꯌꯥꯝꯁꯤꯁꯨ ꯉꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯥꯏ ꯃꯥꯏ ꯌꯨꯝꯗ ꯊꯣꯛꯅꯗ꯭ꯔꯦꯗꯅ ꯍꯦꯛꯇ ꯀꯤꯅꯗꯅ ꯂꯩꯅꯈ꯭ꯔꯦꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯈꯝꯕꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯡ ꯀꯥꯔꯟ ꯆꯜꯂꯒ ꯀꯩꯅꯣ ꯑꯃꯗ ꯊꯣꯡ ꯑꯃꯗ ꯀꯩꯅꯣ ꯐꯝꯃꯒ ꯂꯩꯀꯣ ꯀꯨꯝꯍꯩꯗꯣ ꯌꯦꯡꯉꯒ ꯃꯤ ꯃꯌꯥꯝꯁꯨ ꯊꯣꯛꯅꯗ꯭ꯔꯦ ꯅꯤꯡꯊꯧ ꯌꯧꯈ꯭ꯔꯦꯕ ꯑꯗꯨꯗꯩꯗꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯦ ꯌꯧꯈ꯭ꯔꯦ ꯅꯤꯡꯊꯧꯗ ꯄꯥꯎꯁꯦ ꯇꯝꯂꯨꯔꯦ ꯁꯟꯗꯣ ꯐꯥꯖꯤꯜꯂꯣꯅ ꯍꯥꯏꯔꯛꯑꯦ ꯁꯟ ꯐꯥꯖꯤꯜꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩꯅꯣꯅ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯁꯨ ꯌꯧꯔꯛꯑꯦ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯅꯪ ꯁꯟ ꯊꯥꯗꯣꯛꯀꯅꯣ ꯍꯥꯏꯔꯒ ꯊꯥꯗꯣꯛꯏ ꯀꯩꯒꯤꯅꯣ ꯁꯟꯗꯣ ꯐꯥꯖꯤꯜꯂꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯗ ꯈꯝꯕꯗ ꯑꯃꯨꯛ ꯈꯝꯕꯅ ꯑꯁ ꯃꯁꯤꯗꯤ ꯁꯟ ꯐꯥꯔꯨꯔꯒꯦꯅ ꯃꯥꯅ ꯁꯟ ꯐꯥꯕ ꯁꯟꯁꯦ ꯈꯨꯗꯛꯇꯒ ꯐꯥꯗ꯭ꯔꯦ ꯃꯥꯁꯨ ꯀꯣ ꯑꯩ ꯑꯧꯔꯥ ꯐꯥꯔꯃꯤꯡ ꯇꯧꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯈꯝꯕꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯗꯣ ꯎꯠꯊꯣꯛꯅꯤꯡꯕꯒꯤ ꯇꯥꯏꯞꯇꯀꯣ ꯍꯥꯏꯗꯤ ꯁꯟꯁꯦ ꯐꯥꯕ ꯃꯇꯝꯁꯤꯗ ꯀꯨꯝꯍꯩ ꯑꯣꯏꯅꯕꯒ ꯁꯟꯁꯦ ꯂꯥꯛꯅ ꯐꯥꯅꯗꯅ ꯈꯔ ꯁꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯂꯥꯁꯇ ꯀꯣꯟꯅ ꯐꯥꯕꯅꯦꯕꯀꯣ ꯃꯥꯅ ꯇꯞꯅ ꯑꯗꯨꯗꯨꯒ ꯑꯗꯨꯗ ꯂꯣꯏꯁꯟꯕꯅꯤ ꯑꯗꯨꯗꯩꯗ ꯈꯟꯅꯨ ꯊꯣꯛꯂꯛꯄꯩ ꯃꯇꯥꯡ ꯑꯃ ꯃꯆꯥ ꯑꯃ ꯋꯥꯠꯍꯧꯔꯦ ꯃꯥꯅ ꯈꯣꯡꯒꯥꯏ ꯆꯠꯂꯒ ꯅꯤꯛꯑꯒ ꯐꯝꯃꯒ ꯁꯟ ꯃꯌꯥꯝꯁꯤꯡꯗꯣ ꯁꯟ ꯑꯉꯥꯎꯕꯗꯣ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯊꯥꯗꯣꯛꯄꯗꯣ ꯎ ꯂꯩꯔꯤꯉꯩꯁꯤꯗ ꯈꯝꯅꯨꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯍꯥꯟꯕꯗꯗꯤ ꯈꯝꯅꯨꯁꯤꯅ ꯂꯥꯞꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯍꯥꯏ ꯑꯁꯨꯝ ꯃꯥꯟꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯧꯄꯥꯗꯣ ꯑꯁ ꯃꯧꯄꯥꯗꯨꯕꯨ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯗꯗꯤ ꯃꯧꯄꯥꯗꯣ ꯑꯣꯏꯔꯝꯃꯣꯏꯗ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯗꯣꯏꯅꯦꯕ ꯑꯗꯣ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗꯗꯤ ꯃꯧꯄꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯁ ꯏꯄꯥ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯏ ꯁꯨꯃꯥꯏꯅ ꯁꯟ ꯁꯦꯟꯕꯩ ꯈꯣꯠꯄꯩ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯅꯦꯕ ꯑꯗꯣ ꯁꯟꯁꯦ ꯑꯝꯇ ꯐꯥꯖꯤꯜꯂꯨꯆꯣ ꯊꯨꯅ ꯈꯣꯠꯅ ꯍꯥꯏꯅ ꯃꯆꯦꯝꯅꯁꯨ ꯍꯥꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯟ ꯁꯦꯟꯕꯒꯤ ꯇꯥꯡꯀꯛꯁꯦ ꯂꯣꯏꯔꯦꯕꯀꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯃꯆꯥ ꯃꯆꯥ ꯉꯁꯥꯏꯒꯤ ꯁꯤꯡꯍꯥꯔꯥ ꯔꯁꯀꯤꯗꯣ ꯃꯆꯥꯗꯣ ꯌꯥꯝꯅꯗꯤ ꯌꯥꯎꯗꯕꯅꯦꯕ ꯇꯧꯕꯇꯕꯨ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯅ ꯆꯤꯡꯈꯨꯕ ꯖꯨꯕ꯭ꯔꯥꯖꯅ ꯃꯆꯥ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯈꯝꯕꯁꯦ ꯅꯨꯡꯁꯤꯖꯕ ꯊꯣꯏꯕꯤꯅ ꯈꯝꯕꯁꯦ ꯉꯥꯎꯖꯕ ꯀꯣ ꯈꯝꯕꯅ ꯊꯣꯏꯕꯤ ꯉꯥꯎꯖꯕ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯜꯂꯤꯕ ꯃꯇꯦꯛ ꯈꯔꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯔꯣꯏꯕ ꯍꯥꯏꯗꯤ ꯁꯟ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ ꯄꯜꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯇꯕ ꯌꯥꯔꯣꯏꯕ ꯑꯦꯛꯖꯦꯛꯂꯤ ꯍꯥꯞꯄꯗꯤ ꯉꯝꯃꯣꯏ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯋꯥꯍꯩ ꯍꯥꯏꯗꯤ ꯁꯩꯔꯦꯡꯒꯤ ꯇꯥꯏꯞꯇ ꯁꯤꯁꯦ ꯏꯔꯝꯕꯅꯤꯅ ꯑꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯅꯧꯕꯗ ꯑꯣꯟꯊꯣꯛꯑꯒ ꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯃꯥꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯏꯗꯕ ꯌꯥꯔꯔꯣꯏꯕꯀꯣ ꯁꯣ 10 ꯃꯥꯔꯛꯇ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ 10 ꯃꯥꯔꯛꯇ ꯅꯪꯅ ꯁꯥꯒꯠꯂꯒ ꯏꯕꯤ ꯇꯥꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯤꯗꯁꯨ ꯂꯩ 2025ꯒꯤꯁꯦꯀꯣ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯈꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯁꯛꯈꯪꯅꯈꯤꯕꯒꯦ ꯁꯝꯂꯞꯅ ꯏꯌꯨ ꯍꯥꯏꯕꯁꯦ 2025ꯒꯤꯅꯤꯀꯣ ꯁꯤ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤ ꯀꯣꯏꯁꯟꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤ 10 ꯃꯥꯔꯛꯁꯨ ꯄꯤꯔꯤꯅꯤꯀꯣ ꯁꯤ 10 ꯃꯥꯔꯛꯁꯨ ꯄꯤꯔꯤꯅꯤ 10 ꯃꯥꯔꯛ ꯄꯤꯕ ꯍꯥꯏꯕꯁꯦ ꯀꯝꯄꯜꯁꯔꯤ ꯀꯣꯏꯁꯟꯅꯦ ꯁꯤꯗꯤ ꯁꯨꯡꯈꯨꯝꯗꯕ ꯌꯥꯗ꯭ꯔꯕꯅꯦ
ꯑꯩ ꯉꯁꯥꯏꯗꯩ ꯂꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯥꯒꯤ ꯑꯋꯥꯠꯇ ꯏꯖꯕ ꯌꯥꯔꯦꯕ ꯁꯤꯁꯦꯀꯣ ꯏꯅꯔꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤ ꯏꯔꯒ ꯂꯩꯀꯣ ꯕꯦꯡꯒꯂꯤꯗ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁ꯭ꯀꯦꯟ ꯇꯧꯔ ꯊꯥꯔꯛꯀꯦ ꯁꯪꯕ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯣꯏꯒꯤꯁꯨ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯏꯔꯒꯀꯣ ꯑꯗꯨꯗꯨꯒ ꯄꯨꯟꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯄ ꯈꯣꯠꯄ ꯑꯗꯣ ꯌꯦꯡꯅꯔꯒ ꯑꯩꯁꯨ ꯍꯩꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯍꯩꯌꯦꯅ ꯀꯥꯏꯅ ꯇꯧꯖꯕꯗꯤ ꯅꯠꯇꯦꯕ ꯁꯤꯁꯦꯀꯣ ꯕꯠ ꯏꯁꯦ ꯏꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯏꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯁ꯭ꯄꯤꯠꯁꯨ ꯂꯥꯛꯑꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯗꯣ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯂꯩ ꯂꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯇꯧꯁꯦꯀꯣ ꯂꯩ ꯂꯥꯡꯕꯒꯤ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯑꯗꯨꯒ ꯂꯩ ꯂꯥꯡꯕꯒꯤ ꯀꯣꯏꯁꯟ ꯀꯔꯤ ꯀꯔꯤ ꯍꯪꯈꯤꯒꯦ ꯍꯥꯏꯗꯨꯁꯨ ꯍꯥꯏꯐꯦꯠ ꯅꯩꯅꯁꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤꯗꯤ ꯀꯣꯏꯁꯟꯁꯦ ꯃꯣꯏ ꯀꯣꯏꯁꯟ ꯃꯔꯤꯁꯦ ꯈꯨꯝꯕ ꯉꯝꯃꯅꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯝꯕ ꯊꯣꯏꯕꯤ ꯊꯧꯅꯥ ꯐꯕꯒꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯅꯤꯀꯣ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤꯗꯨꯗ ꯁꯟ ꯐꯥꯕ ꯉꯝꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯊꯥꯗꯣꯛꯀꯅꯣ ꯍꯥꯏꯕ ꯁꯟꯗꯣ ꯊꯥꯗꯣꯛꯄ ꯑꯗꯨꯒꯤ ꯄꯣꯏꯟ ꯀꯥꯗꯣ ꯍꯥꯏꯕꯤꯈ꯭ꯔ ꯂꯣꯏꯔꯦꯀꯣ ꯑꯗꯒꯤ ꯁꯤꯡꯍꯥꯔꯥ ꯔꯁꯇꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯕꯤꯔ ꯂꯣꯏꯔꯦ 10 ꯃꯥꯔꯛ ꯄꯤꯔꯒꯀꯣ ꯌꯥꯔꯅꯤꯅ ꯈꯜꯂꯦ ꯂꯩ ꯂꯥꯡꯕꯗ ꯃꯊꯪ ꯑꯃꯨꯛ ꯆꯠꯊꯔꯁꯤ ꯂꯩ ꯂꯥꯡꯕꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ ꯇꯧꯔꯁꯦ ꯁꯤꯗꯩꯁꯤꯗ ꯑꯁꯣꯏꯕ ꯀꯔꯤ ꯀꯔꯥ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄ ꯔꯣꯁꯟ ꯅꯤꯡꯊꯧꯖꯝ ꯑꯩ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 2 ꯐꯥꯗꯣꯔꯦ ꯍꯟꯗꯛꯀꯣ ꯑꯗꯣ ꯀꯨꯏꯔꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯁꯦꯅꯤꯌꯔ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯁꯦꯅꯤꯌꯔ ꯑꯣꯏ ꯍꯥꯏꯁꯦ ꯑꯩ MSc ꯂꯣꯏꯈ꯭ꯔꯦ 2021ꯗꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯩ ꯃꯃꯥꯡꯗ SSCꯒꯨꯝꯕ ꯑꯗꯨꯝ ꯕꯦꯡꯀꯤꯡꯒꯨꯝꯕ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯝꯃꯦ ꯕꯠ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯃꯥꯡꯍꯜꯂꯨꯔꯦ ꯕꯠ ꯑꯗꯨꯝ ꯍꯟꯗꯛ ꯗꯦꯜꯂꯤ ꯆꯪꯉꯛꯄ ꯍꯥꯏꯁꯦ 2024ꯗ ꯗꯦꯜꯂꯤ ꯆꯪꯉꯛꯄꯅꯦ ꯑꯗꯨ ꯗꯦꯜꯂꯤ ꯆꯪꯉꯛꯄꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯩꯁꯦ UPSCꯒꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨꯏ ꯃꯃꯥꯡꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯏ ꯃꯃꯥꯡꯗ ꯑꯩꯁꯨ ꯑꯦꯇꯦꯝ ꯊꯥꯔꯨꯔꯦ ꯐꯖꯅ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯊꯥꯕꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯔꯒ ꯄꯪꯊꯥ ꯊꯥꯔꯛꯄꯗꯣ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯂꯩꯔꯒ ꯊꯥꯔꯛꯄꯗꯨꯗꯤ ꯑꯗꯨꯒ ꯗꯦꯜꯂꯤ ꯂꯩꯔꯒꯗꯤ ꯑꯩ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯄꯥꯔꯦ ꯑꯗꯨꯗꯨꯒ UPSCꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯦ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯁꯤꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯒꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯤ ꯑꯩꯁꯨ 12 ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯤ ꯂꯧꯔꯛꯑꯦꯀꯣ ꯑꯩ ꯇꯁꯦꯡꯅ ꯑꯣꯞꯁꯅꯦꯜꯒꯤ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ MSc ꯇꯧꯔꯛꯄ ꯅꯠꯇꯦ ꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯅꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝꯅ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯥꯖꯔꯨꯕ ꯄꯣꯠꯇꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯊꯋꯥꯏ ꯌꯥꯎꯅꯗꯤ ꯑꯗꯨꯝ ꯄꯥꯖꯩ ꯑꯗꯒꯤ ꯕꯦꯡꯒꯂꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯅꯤꯃꯛ ꯑꯗꯨꯝ ꯑꯩ ꯍꯩꯌꯦꯕꯀꯣ ꯀꯩꯅꯣꯗꯤ ꯑꯩ ꯁꯥꯇ꯭ꯔ ꯑꯗꯨꯝ ꯇꯥꯛꯂꯛꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯑꯅꯤꯃꯛ ꯑꯦꯅꯤ ꯃꯦꯇꯔꯤꯌꯦꯜ ꯑꯗꯨꯝ ꯑꯩ ꯄꯥꯕ ꯉꯝꯃꯤ ꯄꯥꯕ ꯊꯣꯛꯑꯦ ꯀꯣ ꯑꯗꯨꯒ ꯕꯦꯡꯒꯂꯤꯅꯕꯨꯗꯤ ꯍꯩꯅꯩꯁꯦ ꯕꯦꯡꯒꯂꯤꯗꯁꯨ ꯊꯥꯗꯣꯏꯅꯤ ꯃꯅꯤꯄꯨꯔ ꯑꯣꯞꯁꯅꯦꯜꯒꯤ ꯁꯣ ꯑꯗꯨꯗꯨꯅ ꯑꯦꯅꯤ ꯃꯦꯇꯔꯤꯌꯦꯜ ꯑꯗꯨꯝ ꯌꯥꯏ ꯄꯥꯔꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯃꯥꯔꯛꯁꯨ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯄꯪꯏꯗꯁꯨ ꯏꯕ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯁꯦ ꯂꯧꯖꯈꯤꯕꯅꯤ ꯇꯁꯦꯡꯕꯩꯗꯤ ꯑꯩꯗꯤ ꯐꯤꯖꯤꯛꯁꯅꯦꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜ ꯂꯧꯈꯤꯕꯅꯦ ꯑꯗꯨꯗꯨꯅ 2021ꯗ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣ ꯍꯪꯕꯤꯅꯤꯡ ꯂꯩꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯞ ꯑ ꯒ꯭ꯔꯦꯠ ꯗꯦ